ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯩꯁꯥꯝ ꯄꯤꯌꯥꯔꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯃꯥꯁꯨ ꯊꯣꯛꯂꯛꯇ ꯉꯥꯏꯔꯤ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯇꯥꯏꯕꯪ ꯊꯋꯥꯏ ꯄꯥꯟꯕ ꯑꯃꯗꯤ ꯃꯥꯂꯦꯝ ꯏꯃꯥ ꯃꯥꯕꯨ ꯃꯉꯥꯜ ꯄꯤꯔꯒꯦ ꯍꯥꯏꯅ ꯅꯣꯡꯄꯣꯛꯂꯣꯝꯗꯒꯤ ꯆꯤꯡꯁꯥꯡ ꯄꯔꯦꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯃꯃꯣꯟꯒ ꯅꯣꯛꯇꯨꯅ ꯂꯤꯡꯊꯣꯔꯛꯂꯤ꯫ ꯅꯤꯡꯊꯤꯖꯩ ꯑꯌꯨꯛ ꯀꯧꯕꯤ ꯃꯥꯒꯤ ꯐꯖꯕꯗꯣ꯫ ꯂꯩꯔꯥꯡ ꯀꯧꯕꯤ ꯂꯩꯔꯥꯡ ꯀꯌꯥꯁꯨ ꯂꯩꯅꯝ ꯌꯦꯜꯂꯤ, ꯈꯨꯏꯃꯨ ꯀꯌꯥꯅ ꯂꯩꯍꯤ ꯊꯛꯏ꯫ ꯀꯣꯔꯧ ꯍꯟꯕ ꯃꯥꯇꯕꯨ ꯊꯧꯅꯤꯖꯔꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯀꯌꯥꯅ, ꯃꯦꯀ꯭ꯔꯨꯞ ꯃꯩꯔꯥ ꯀꯌꯥꯒꯤ ꯃꯅꯝꯇꯅ ꯄꯨꯡꯊꯟ ꯊꯜꯂꯦ ꯍꯥꯏꯕꯃꯛ ꯌꯥꯏ꯫ ꯃꯥꯂꯦꯝ ꯏꯃꯥ ꯃꯥꯒꯤ ꯇꯝꯄꯥꯛ ꯑꯁꯤ ꯀꯔꯤ ꯍꯥꯏꯅꯕꯨ ꯆꯥꯡꯗꯝꯁꯤꯒꯦ? ꯑꯌꯨꯛ ꯀꯧꯕꯤ ꯃꯥꯅ ꯅꯤꯡꯊꯤꯕ ꯐꯖꯕ ꯍꯦꯟꯈꯤꯕꯅ ꯆꯥꯡꯗꯝꯅꯕꯗ ꯈꯔ ꯋꯥꯅ ꯊꯣꯛꯄꯗꯨ ꯑꯣꯏꯔꯔꯦꯗꯣ꯫ ꯌꯨꯝꯂꯩ ꯃꯂꯥꯏ ꯊꯪꯃꯩ ꯊꯥꯕ ꯂꯣꯏꯗꯨꯅ ꯏꯃꯨꯡ ꯆꯪꯒꯦ ꯇꯧꯏ꯫ ꯃꯗꯨꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯑꯍꯜ ꯑꯍꯨꯝꯈꯛ ꯂꯥꯛꯏ ꯄꯥꯎ ꯍꯥꯏꯗꯣꯛꯄ꯫ ꯑꯍꯜ ꯑꯃꯅ, "ꯌꯨꯝꯁꯤꯕꯨ ꯁꯅꯥꯖꯥꯎꯕ ꯍꯣꯏꯒꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ? ꯁꯣꯝꯅ ꯁꯅꯥꯖꯥꯎꯕꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯕꯤꯔꯕ꯭ꯔꯥ?" "ꯃꯥꯅꯤꯗꯣ, ꯇꯥꯗ ꯍꯥꯏꯅ ꯃꯤꯡ ꯀꯧꯖꯒꯦ, ꯃꯥꯕꯨ ꯀꯧꯊꯣꯔꯛꯎꯔꯥ?" ꯑꯌꯨꯛꯁꯤꯗ ꯇꯥꯗ ꯍꯣꯏꯅ ꯁꯦꯠꯂꯛꯏꯕ ꯐꯤꯖꯦꯠꯁꯤꯒ ꯍꯥꯏꯔꯨꯔꯗꯤ ꯑꯃꯨꯛꯇ ꯁꯅꯥꯖꯥꯎꯕꯕꯨ ꯂꯦꯡꯊꯣꯛꯄꯤꯔꯛꯅꯕ ꯁꯣꯝꯒꯤ ꯏꯃꯨꯡꯗꯣ ꯃꯤꯒ ꯑꯃꯠꯇ ꯋꯥꯠꯇ꯭ꯔꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤꯗ ꯃꯤ ꯑꯃ ꯍꯦꯜꯂꯛꯄ, ꯑꯗ ꯄꯥꯎ ꯑꯃꯇ ꯈꯪꯍꯟꯒꯦꯅ ꯂꯥꯛꯂꯤꯕꯅꯤ꯫ "ꯑꯃꯕꯨꯗꯤ ꯋꯥꯠꯄ, ꯑꯗ ꯋꯥꯠꯂꯤꯕꯗꯨꯗꯤ ꯃꯃꯥꯟꯅꯕꯤ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯊꯕꯛ ꯑꯃ ꯀꯔꯤ ꯑꯃ ꯃꯇꯦꯡ ꯄꯥꯡꯉꯨꯅꯕ ꯍꯥꯏꯅ ꯆꯠꯈꯤꯕꯅꯤꯗꯣ꯫ ꯏꯕꯨꯡꯉꯣ, ꯅꯄꯥꯗꯣ ꯀꯧꯊꯣꯔꯛꯑꯣ, ꯐꯤꯗꯥ ꯑꯃꯒ ꯃꯤ ꯂꯥꯛꯏꯌꯦ." "ꯁꯣꯝꯒꯤ ꯏꯆꯥꯗꯣ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯄ ꯅꯠꯇꯕ ꯑꯣꯏꯔꯕ ꯃꯥꯜꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯇꯥꯗ ꯍꯣꯏꯗ ꯑꯣꯏꯅ ꯂꯥꯛꯑꯦꯗꯣ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ..." "ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯖꯔꯦ꯫ ꯑꯉꯥꯡꯅ ꯐꯤꯗꯥ ꯄꯨꯊꯣꯔꯛꯑꯦ, ꯁꯣꯝꯗ ꯂꯦꯡꯈꯠꯄꯤꯁꯤꯗꯣ꯫ ꯁꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯅ ꯈꯔ ꯅꯨꯡꯉꯥꯏꯅꯦ꯫ ꯀꯅꯥꯒꯤ ꯗꯨꯝꯗꯥꯝꯗꯨꯗꯤ ꯍꯩꯗꯣꯛ ꯆꯠꯄ ꯑꯩꯈꯣꯏꯗꯗꯤ ꯁꯤꯗꯩꯁꯤꯗ ꯇꯥꯈꯟꯅ ꯉꯥꯡꯂꯛꯄꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯏꯕꯦꯝꯃꯗꯤ ꯋꯥꯈꯜ ꯂꯩꯕꯤ ꯑꯣꯏꯅꯁꯨ ꯎꯏꯗ꯫ ꯑꯩꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯑꯩꯈꯣꯏ ꯇꯥ ꯑꯃꯨꯕ ꯑꯁꯤꯒꯤ ꯃꯆꯥꯗꯅꯤ꯫ ꯌꯥꯝꯅ ꯐꯈ꯭ꯔꯦ ꯑꯉꯥꯡ ꯑꯗꯣ꯫ ꯈꯨꯜ ꯑꯗꯨꯗ ꯃꯥꯃꯨꯛ ꯐꯕ ꯂꯩꯇꯦ꯫ ꯍꯦꯛ ꯊꯥꯒꯠꯂꯒ ꯂꯣꯏꯔꯦ." ꯌꯨꯝꯂꯩꯃ ꯑꯃꯨꯕꯗ ꯃꯤꯐꯝ ꯍꯣꯡꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯉꯤ꯫ ꯃꯁꯤꯗ ꯐꯝꯕꯝ ꯂꯥꯡꯗ ꯂꯦꯡꯁꯤꯜꯂꯤꯕ ꯈꯨꯏꯃꯨ ꯀꯨꯆꯨꯕꯨ ꯉꯝꯖꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ? ꯑꯩꯕꯨ ꯇꯥꯗꯁꯦ ꯎꯒꯨꯝ ꯇꯧꯔꯦꯗ꯫ ꯑꯩꯕꯨ..." "ꯍꯦꯔ, ꯏꯕꯦꯝꯃꯒꯤ ꯋꯥꯍꯩꯗꯨꯗꯤ ꯈꯔ ꯃꯨꯔ ꯊꯤꯌꯦꯅ ꯈꯣꯏꯃꯨꯒ ꯄ꯭ꯔꯃꯥꯟ ꯇꯧꯕꯗꯤ ꯌꯥꯖꯅꯤꯡꯗꯦ꯫ ꯑꯩꯁꯦ ꯏꯕꯦꯝꯃ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯊꯤꯕꯗꯒꯤ ꯊꯤꯔꯕ ꯃꯃꯤꯡ ꯆꯠꯄ ꯅꯨꯄꯥꯗꯣ ꯁꯣꯝ ꯇꯥꯗ꯭ꯔꯤꯕꯣ?" "ꯑꯣ, ꯑꯩ ꯈꯪꯉꯦ꯫ ꯑꯗꯨꯗꯤ ꯍꯦꯛ ꯍꯦꯛ ꯑꯩꯈꯣꯏ ꯏꯕꯦꯝꯃ ꯂꯨꯝꯕ ꯂꯥꯛꯄ ꯀꯨꯆꯨ ꯃꯨꯕ ꯊꯤꯇ꯭ꯔꯤꯛ ꯊꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯄꯥ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ, ꯏꯃꯥ ꯏꯕꯦꯝꯃ, ꯏꯃꯥꯕꯨ ꯑꯁ..." "ꯃꯨꯔꯁꯨ ꯊꯤꯔꯕꯁꯨ ꯔꯥꯁꯤꯗꯤ ꯂꯩꯕꯅꯤꯅꯦ." "ꯌꯥꯔꯦ ꯅꯨꯄꯥ, ꯃꯣꯏꯅ ꯐꯝꯕ ꯐꯤꯗꯥꯁꯦ ꯃꯨꯜꯂꯨ꯫ ꯑꯩꯗꯤ ꯂꯣꯏꯔꯦ, ꯑꯩꯗꯤ ꯂꯣꯏꯔꯦ꯫ ꯏꯃꯥ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖ ꯃꯥꯟꯕ ꯏꯆꯥꯅ ꯊꯥꯁꯤ ꯑꯍꯤꯡꯒꯤ ꯚꯨꯠ ꯃꯥꯟꯕ ꯅꯨꯄꯥꯗ ꯁꯣꯏꯗ꯭ꯔꯦ, ꯏꯆꯥꯗꯣ ꯊꯥꯁꯤ ꯃꯥꯜꯂꯅꯤ꯫ ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯑꯣ ꯅꯨꯄꯥ, ꯅꯪꯕꯨ ꯀꯔꯤ ꯌꯦꯡꯉꯤꯒꯦ ꯍꯥ? ꯏꯃꯥ ꯏꯕꯦꯝꯃ, ꯏꯃꯥꯅ ꯑꯊꯤꯕ ꯅꯨꯄꯥꯗ ꯂꯩꯒꯅꯨ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯔꯒ ꯅꯪꯗꯤ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯇꯧꯕ ꯆꯠꯈ꯭ꯔꯒ ꯃꯨꯊꯤ ꯍꯣꯏꯒꯤ ꯊꯕꯛ ꯇꯧꯕ ꯑꯣꯏꯅ ꯆꯠꯂꯕꯀꯣ." ꯑꯍꯜ ꯑꯗꯨꯅ, "ꯍꯣꯏꯃ, ꯋꯥꯈꯜ ꯇꯥꯏ ꯈꯜꯂꯨꯕꯅꯤ, ꯁꯤꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ꯫ ꯐꯝꯃꯤꯕ ꯐꯤꯗꯥꯒꯁꯤ ꯃꯨꯜꯂꯦꯃꯤ." "ꯑꯣ, ꯂꯦꯡꯕꯤꯈ꯭ꯔꯣ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯊꯤꯕ ꯃꯤ ꯂꯩꯕ ꯌꯥꯗꯦ꯫ ꯑꯩꯅ ꯄꯥꯝꯗꯦ ꯍꯥꯏꯕ ꯅꯨꯄꯥꯗꯨꯗ ꯃꯃꯥ ꯑꯩꯒꯤ ꯋꯥ ꯉꯥꯛꯇ ꯆꯠꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯥ? ꯃꯉꯣꯟꯗ ꯇꯝꯃꯨ, ꯏꯆꯥꯗꯨꯗ ꯑꯩꯈꯣꯏꯁꯦ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯣꯅ ꯇꯝꯃꯨ꯫ ꯑꯗꯨꯒ ꯃꯥꯕꯨꯁꯨ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯒꯦ." "ꯆꯥꯛꯑꯦꯗ, ꯆꯥꯛꯑꯦꯗ, ꯑꯩꯗꯤ ꯆꯥꯛꯑꯦꯗ, ꯆꯥꯛꯑꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ꯫ ꯑꯗꯨꯛ ꯊꯤꯕ ꯅꯨꯄꯥꯗꯨꯗ
ꯏꯃꯥꯒꯤ ꯐꯖꯕꯤ ꯏꯆꯥ ꯐꯖꯕꯤꯗꯣ ꯑꯊꯤꯕ ꯑꯣꯟꯕ ꯇꯥꯔꯦꯀꯣ ꯅꯨꯄꯥ ꯅꯆꯥꯅꯨꯄꯤꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯈꯣꯡꯁꯦ ꯁꯥꯡꯅ ꯇꯤꯡꯊꯣꯛꯑꯒ ꯑꯩ ꯀꯞꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ ꯑꯩ ꯐꯅꯗꯤ ꯍꯥꯏꯕꯅꯦ ꯑꯊꯤꯕ ꯅꯨꯄꯥꯗ ꯏꯌꯥ ꯑꯣꯏꯕ ꯄꯥꯝꯗꯦꯅ ꯏꯃꯥꯒꯤ ꯐꯖꯕꯤ ꯍꯦꯔꯥ ꯑꯗꯣꯝꯒꯤ ꯈꯨꯇꯧꯁꯤꯗꯤ ꯇꯝꯃꯨꯒꯦꯗ ꯏꯃꯧꯗ ꯅꯃꯥ ꯅꯄꯥꯗꯣ ꯁꯤꯍꯧꯔꯦꯅ ꯇꯝꯒꯦ ꯑꯗꯨꯒ ꯏꯃꯧꯕꯨꯁꯨ ꯁꯤꯔꯦ ꯍꯥꯏꯅ ꯈꯜꯍꯧꯔꯦꯅ ꯍꯦꯔꯥ ꯑꯩꯈꯣꯏꯕꯨ ꯊꯤꯅ ꯑꯗꯨ ꯎꯁꯤꯠꯇꯕ ꯗꯥꯗꯥ ꯌꯨꯝꯗ ꯂꯦꯡꯅꯕ ꯇꯧꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯣꯛꯄ ꯆꯠꯄꯁꯤꯗ ꯑꯁꯤꯕꯒꯤ ꯑꯁꯤꯕ ꯉꯥꯛꯇ ꯁꯤꯁꯨ ꯁꯤꯗꯅ ꯁꯤꯍꯧꯔꯦ ꯇꯝꯃꯣ ꯍꯥꯏꯕ ꯑꯗꯨꯒ ꯑꯥꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯅ ꯉꯥꯟꯗꯨꯅ ꯂꯩꯍꯧꯕ ꯏꯃꯧꯕꯨ ꯁꯤꯔꯦ ꯈꯜꯂꯦ ꯍꯥꯏꯕ ꯑꯁ ꯈꯪꯗꯦꯗ ꯃꯣꯏ ꯁ꯭ꯋꯥꯏꯁꯤ ꯁꯤꯕꯒꯤ ꯁꯤꯕ ꯉꯥꯛꯇ ꯁꯤꯍꯧꯗ꯭ꯔꯤꯕ ꯑꯁꯤꯕ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯃꯤꯕꯨ ꯊꯤꯅ ꯑꯁꯨꯝꯅ ꯇꯧꯕꯗꯤ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦꯗ ꯈꯪꯖꯗ꯭ꯔꯦ ꯀꯣꯛꯀ ꯉꯥꯎꯔꯦ ꯅꯥꯃꯩꯁꯤ ꯄꯥꯏꯔꯒ ꯍꯦꯛꯇ ꯆꯦꯜꯍꯧꯔꯒꯦ ꯑꯍꯜ ꯑꯃꯗꯨꯅ ꯍꯥꯏꯕꯅꯤ ꯌꯨꯝꯂꯩꯃ ꯁꯛꯇ ꯆꯨꯗ ꯋꯥꯠꯇꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯃꯆꯥꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯂꯩꯔꯦ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯐꯖꯕꯗ ꯂꯝ ꯌꯧꯕꯤꯅꯤ ꯍꯥꯏ ꯀꯥꯟꯅꯗꯦ ꯃꯣꯏꯒꯤ ꯐꯖꯕꯗꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯅ ꯍꯦꯟꯗꯦ ꯇꯥꯗꯦ ꯑꯗꯨꯅꯤ ꯐꯖꯕ ꯍꯥꯏꯕ ꯐꯖꯕꯅ ꯃꯤꯠꯀꯤ ꯂꯩꯇꯦꯡꯅꯤ ꯃꯃꯥ ꯃꯆꯥ ꯎꯕꯗ ꯃꯃꯤꯠ ꯊꯛꯀꯠꯇꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯌꯨꯝꯂꯩꯃ ꯃꯁꯛ ꯊꯤꯕ ꯃꯌꯥ ꯄꯥꯝꯗꯦ ꯌꯨꯝꯂꯩꯃ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯒꯨꯟꯗꯤ ꯆꯦꯜꯂꯤ ꯇꯧꯕꯇꯕꯨ ꯃꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯒꯗꯤ ꯑꯊꯤꯕ ꯃꯤ ꯄꯥꯝꯗꯕ ꯑꯁꯤꯅꯤ ꯍꯥꯏꯅꯕꯗꯥꯏ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯗ ꯑꯐꯕ ꯒꯨꯟ ꯃꯒꯨꯟ ꯂꯣꯏꯅ ꯆꯦꯟꯕ ꯍꯧꯅꯗꯦ ꯐꯔꯦ ꯍꯥꯏꯔꯤꯕ ꯃꯤꯗꯨ ꯑꯁꯣꯏꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯉꯤ ꯌꯨꯝꯂꯩꯃ ꯑꯁꯥꯎꯕ ꯃꯥꯅ ꯍꯦꯟꯈꯤꯕꯅ ꯑꯍꯟꯈꯩꯗ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯅꯤ ꯑꯁꯥꯎꯕ ꯃꯥꯅ ꯂꯥꯡꯒꯣꯏ ꯆꯜꯂꯕꯗꯤ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯈꯤ ꯉꯥꯡꯉꯤ ꯍꯥꯏꯕꯗꯨꯅꯤ ꯃꯇꯝ ꯈꯔ ꯍꯧꯈ꯭ರೆ ꯁꯣꯝꯗꯅ ꯃꯨꯊꯤꯅ ꯏꯅꯦꯝꯄꯣꯛꯇꯣ ꯃꯌꯥ ꯑꯣꯏꯕ ꯑꯩ ꯈꯔꯗꯤ ꯁꯥꯎꯅꯤꯡꯉꯤ ꯋꯥꯔꯧꯏꯀꯣ ꯑꯩꯕꯨ ꯊꯤꯌꯦꯅ ꯃꯆꯥꯅꯨꯄꯤ ꯐꯖꯈ꯭ꯔꯕꯤꯁꯦ ꯍꯦꯛ ꯏꯟꯊꯣꯔꯛꯄ ꯁꯛ ꯊꯤꯕꯒꯤ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄꯁꯤꯗꯤ ꯑꯩ ꯄꯦꯟꯗꯦꯀꯣ ꯍꯥꯏꯁꯤꯅꯦ ꯑꯩ ꯃꯣꯏꯅ ꯊꯤ ꯍꯥꯏꯒꯦꯔꯥ ꯃꯨꯏ ꯍꯥꯏꯒꯦꯔꯥ ꯑꯩꯒꯤꯗꯤ ꯌꯥꯔꯦ ꯃꯤꯒꯤ ꯃꯒꯨꯟꯕꯨ ꯁꯛꯅ ꯈꯥꯏꯕ꯭ꯔꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥꯈꯜ ꯇꯥꯕ ꯑꯃ ꯐꯪꯉꯤꯁꯦ ꯐꯔꯦ ꯏꯃꯥꯗꯣ ꯁꯨꯝ ꯁꯥꯎꯅꯤꯡꯕꯒꯤ ꯃꯆꯥ ꯑꯩꯕꯨ ꯏꯟꯊꯣꯛꯄꯅꯦ ꯅꯣꯡꯃꯗꯤ ꯃꯆꯥ ꯑꯩꯕꯨ ꯁꯣꯏꯗꯅ ꯂꯧꯁꯤꯟꯒꯅꯤ ꯑꯗꯣ ꯆꯥꯏꯊꯔꯨꯔꯣ ꯆꯥꯛ ꯊꯤꯅꯕ ꯇꯧꯔꯒꯦ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯆꯥꯛꯀ ꯂꯣꯏꯔꯕ꯭ꯔꯅꯦ ꯏꯃꯧ ꯐꯪꯕꯁꯤꯗꯤ ꯏꯀꯨꯗꯤ ꯍꯔꯥꯎꯕꯅ ꯅꯀꯨꯒꯤ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯅꯤꯃꯥ ꯊꯥꯖ ꯊꯣꯛꯄꯒꯨꯝꯅꯤ ꯁꯛ ꯍꯥꯏꯔꯦ ꯂꯝ ꯌꯧꯏ ꯂꯝꯆꯠ ꯍꯥꯏꯔꯦ ꯐꯖꯩꯗꯣ ꯏꯃꯨꯡ ꯍꯥꯏꯔꯦ ꯀꯣꯟꯕ ꯍꯩꯗꯣ ꯋꯥꯠꯇꯦ ꯑꯃꯠꯇ ꯋꯥꯠꯇꯦ ꯏꯃꯧꯒꯤ ꯃꯒꯨꯟꯁꯤꯗꯤ ꯃꯃꯥ ꯐꯔꯗꯤ ꯃꯆꯥ ꯐꯩ ꯍꯥꯏꯕꯁꯦ ꯍꯧꯅꯁꯥꯅꯤ ꯃꯧ ꯏꯕꯦꯝꯃ ꯅꯃꯥꯒꯨꯝꯅ ꯅꯪꯗꯤ ꯁꯛꯇ ꯈꯥꯏꯗꯦ ꯁꯤ ꯑꯃꯗꯤ ꯅꯃꯥ ꯂꯧꯗꯦ ꯌꯥꯏꯀꯣ ꯌꯥꯏ ꯑꯗꯨꯒꯤ ꯋꯥꯈꯟꯗꯨ ꯌꯥꯏ ꯁꯂꯥꯏꯃꯥꯁꯨ ꯅꯨꯄꯤ ꯊꯤꯔꯝꯃꯤ ꯁꯂꯥꯏꯒꯤ ꯃꯃꯥ ꯌꯨꯝꯂꯩꯃ ꯃꯃꯧ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯐꯪꯕꯗ ꯃꯕꯨꯛꯅꯤꯡꯗ ꯍꯦꯛ ꯄꯦꯟꯖꯔꯝꯃꯤ ꯑꯩꯗꯤꯅꯦ ꯋꯥꯈꯜꯒꯁꯦ ꯅꯨꯡꯉꯥꯏꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯁꯦ ꯅꯨꯄꯤ ꯈꯟꯕ ꯌꯥꯝ ꯍꯩ ꯃꯃꯥ ꯑꯩꯅ ꯄꯥꯝꯕ ꯍꯦꯛ ꯄꯨꯔꯛꯑꯦ ꯃꯤ ꯏꯃꯧ ꯏꯕꯦꯝꯃ ꯅꯪꯕꯨ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦꯍꯦ ꯏꯃꯥ ꯀꯩ ꯍꯥꯏꯒꯦ ꯅꯃꯧꯕꯨ ꯀꯧꯕꯗꯤ ꯍꯩꯃꯥ ꯑꯩꯗꯤ ꯉꯥꯎꯔꯦꯗ ꯅꯨꯡꯁꯤꯕꯅ ꯃꯁꯛꯁꯤꯗ ꯅꯠꯇꯤꯌꯦ ꯐꯖꯔꯤꯁꯦ ꯈꯣꯟꯖꯦꯜꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯔꯦ ꯇꯥꯕꯗ ꯈꯣꯏꯊꯨꯝꯅꯩ ꯍꯥꯏꯕ ꯌꯦꯡꯉꯣꯏ ꯅꯪꯕꯨ ꯅꯨꯃꯤꯠꯁꯦ ꯇꯥꯗꯧꯔꯦ ꯀꯔꯤ ꯃꯊꯦꯜ ꯊꯣꯡꯉꯁꯤꯒꯦ ꯏꯃꯥ ꯑꯩꯗꯤ ꯆꯥꯛ ꯊꯣꯡꯕꯗꯤ ꯍꯩꯇꯦ ꯊꯣꯡꯁꯨ ꯊꯣꯡꯉꯛꯇꯦ ꯈꯨꯠ ꯆꯨꯅꯦꯅ ꯑꯗꯨꯅ ꯏꯃꯥꯅ ꯑꯣꯏꯅ ꯈꯔ ꯊꯣꯡꯕꯤꯔꯣ ꯏꯃꯧꯁꯦ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯍꯥꯏꯕ ꯍꯣꯏꯗ ꯏꯃꯥꯅ ꯍꯦꯛ ꯊꯣꯡꯕꯤꯔꯒꯦ ꯏꯃꯥꯅ ꯍꯦꯛ ꯇꯥꯛꯄꯤꯕ ꯍꯥꯏꯗꯨꯅꯤ ꯆꯠꯂꯣ ꯅꯊꯧ ꯇꯧꯔꯣ ꯍꯣꯏꯗꯍꯦ ꯁꯛ ꯐꯖꯕꯤ ꯑꯃ ꯐꯪꯉꯗꯤ ꯌꯥꯔꯦꯗ ꯏꯃꯥꯁꯦ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯗ ꯑꯗꯣ ꯏꯃꯥ ꯅꯆꯥ ꯋꯥ ꯑꯃꯇ ꯍꯥꯏꯒꯦꯗꯅ ꯈꯪꯗꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯋꯥꯈꯜ ꯏꯅꯨꯡꯗ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅꯤ ꯏꯃꯧ ꯐꯖꯕꯤ ꯎꯕꯗ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏꯔꯣ ꯏꯃꯥꯗ ꯏꯃꯥ ꯏꯆꯦꯗꯣ ꯃꯇꯣꯝꯗꯅꯤ ꯅꯤꯡꯉꯣꯜ ꯃꯥꯕꯨ ꯑꯁꯨꯝꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕ ꯃꯧꯄꯥꯏꯗꯤ ꯄꯥꯝꯗꯦ ꯏꯆꯦꯅ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯝꯃꯣꯏꯗ꯭ꯔꯣ ꯃꯥꯒꯤ ꯋꯥꯗꯣ ꯑꯩꯅ ꯄꯜꯂꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯀꯌꯥꯔꯛꯅꯣ ꯍꯥꯏꯔꯤꯗꯣ ꯑꯊꯤꯕ ꯅꯨꯄꯥꯗꯣ ꯏꯌꯥ ꯑꯣꯏꯕ ꯄꯥꯝꯗꯦꯅ ꯃꯤꯃꯥꯡ ꯊꯣꯛꯄꯗ ꯑꯊꯤꯕꯒꯤ ꯆꯟꯅꯐꯝ ꯂꯩꯇꯦ
ꯏꯀꯥꯏꯌꯦ ꯏꯌꯥꯅꯤ ꯍꯥꯏꯕꯗ ꯀꯔꯤꯅꯣ ꯏꯃꯥ ꯏꯕꯥꯏꯕꯨ ꯃꯁꯛ ꯊꯤꯌꯦꯅ ꯍꯦꯛꯇ ꯏꯆꯦꯕꯨ ꯏꯟꯊꯣꯛꯄꯗꯤ ꯄꯥꯝꯗꯦꯀꯣ ꯁꯛꯀꯤ ꯋꯥꯗꯤ ꯂꯥꯏꯅ ꯁꯦꯝꯕꯅꯤ ꯑꯣ ꯂꯥꯏꯅ ꯁꯦꯝꯒꯦꯔ ꯃꯤꯅ ꯁꯦꯝꯒꯦꯔ ꯑꯩꯗꯤ ꯈꯪꯗꯦ ꯆꯠꯂꯨ ꯑꯝꯇ ꯃꯇꯝ ꯀꯧꯕꯤ ꯃꯥꯅ ꯁꯨꯝ ꯍꯧꯈꯤ ꯈꯪꯍꯧꯗꯦ ꯃꯇꯝ ꯃꯥꯕꯨ ꯀꯅꯥꯅ ꯊꯤꯡꯕ ꯉꯝꯒꯅꯤ ꯃꯇꯝ ꯃꯥꯅ ꯑꯣꯟꯈ꯭ꯔꯕꯁꯨ ꯃꯤꯑꯣꯏꯕꯒꯤ ꯂꯝꯆꯠꯇꯤ ꯏꯑꯣꯟ ꯑꯣꯜꯂꯨ ꯌꯥꯗꯦ ꯃꯅꯦꯝ ꯃꯥꯅ ꯂꯨꯅ ꯆꯥꯅ ꯇꯧꯏ ꯍꯥꯏꯅ ꯑꯌꯦꯡꯕꯤ ꯃꯅꯦꯝꯒꯤ ꯃꯊꯛ ꯀꯥꯒꯦ ꯇꯧꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯃꯅꯦꯝ ꯃꯥꯅ ꯃꯊꯛ ꯀꯥꯈꯤꯕ ꯇꯥꯔꯦ ꯍꯥꯏꯅ ꯃꯃꯧꯕꯨ ꯅꯝꯊꯅꯕ ꯇꯧꯔꯛꯏ ꯊꯃꯣꯏꯗ ꯅꯨꯡꯁꯤꯔꯕꯁꯨ ꯃꯄꯥꯜ ꯊꯣꯡꯗ ꯍꯤꯡꯆꯥꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯔꯛꯏ ꯑꯌꯦꯡꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ ꯃꯥꯒꯤ ꯍꯥꯏꯕꯨ ꯁꯛꯇ ꯂꯝ ꯌꯧꯕꯗꯅꯤ ꯑꯌꯨꯛꯅꯤ ꯏꯁꯧ ꯇꯧꯔꯛꯏ ꯃꯅꯦꯝꯅ ꯅꯣꯡꯐꯨꯡ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯃꯄꯥꯝ ꯑꯁꯤꯗ ꯆꯠꯇꯣꯏꯗ ꯇꯧ ꯂꯩ ꯍꯥꯏꯕꯅꯤꯗ ꯃꯅꯦꯝ ꯑꯃ ꯃꯀꯨ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤꯕꯁꯦ ꯎꯗꯦ ꯀꯨꯁꯤ ꯔꯥꯁꯤ ꯌꯥꯝ ꯇꯧꯏ ꯃꯁꯤꯗꯩꯁꯤꯗ ꯑꯩꯅ ꯃꯁꯛ ꯑꯁꯦ ꯈꯔ ꯐꯖꯩꯅ ꯂꯨꯅ ꯇꯧꯕꯁꯤꯗ ꯏꯊꯛ ꯀꯥꯒꯦ ꯀꯥꯏꯅ ꯈꯜꯂꯤꯌꯦ ꯃꯃꯧꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯆꯠꯅꯤꯡꯉꯦ ꯆꯠꯅꯤ ꯆꯠꯅꯤꯡꯗ꯭ꯔꯦ ꯇꯧꯒꯅꯤ ꯏꯃꯥ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯍꯥ ꯀꯨꯁꯤꯅꯤ ꯀꯨꯁꯤ ꯍꯥꯏ ꯆꯤꯡꯒꯟꯕꯤ ꯉꯥꯡꯂꯤ ꯈꯨꯗꯤꯡ ꯈꯨꯝꯕꯤ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕꯤ ꯍꯩ ꯁꯤꯡꯕꯤ ꯆꯟꯅꯗꯕꯤ ꯅꯆꯤꯟꯗ ꯊꯧꯕ ꯑꯗꯨꯃꯥꯏꯅ ꯅꯈꯨꯠꯇꯨꯁꯨ ꯊꯕꯛ ꯇꯧꯕꯗ ꯈꯔ ꯁꯤꯖꯤꯟꯅꯧꯅꯦꯍꯦ ꯍꯩ ꯁꯨꯅꯤꯡꯗꯕꯤ ꯁꯤꯗꯤ ꯑꯣ ꯏꯃꯥ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯉꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥ ꯃꯤꯒꯤ ꯃꯅꯦꯝ ꯀꯅꯥ ꯏꯃꯥꯗꯧꯅ ꯉꯥꯡꯕ ꯌꯥꯎꯒꯦ ꯍꯔꯦ ꯀꯤꯅꯦꯍꯦ ꯃꯤꯠꯇꯒ ꯆꯪꯒꯦ ꯇꯧꯏꯅꯦ ꯆꯨꯝꯅ ꯋꯥꯗꯣ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯈꯨꯗꯣꯝꯕꯤꯗꯨꯅ ꯊꯤꯜꯂꯒ ꯉꯥꯡꯉꯤꯗꯤ ꯍꯥ ꯃꯧ ꯅꯪꯕꯨ ꯋꯥ ꯉꯥꯡꯕꯗ ꯅꯈꯨꯠ ꯅꯁꯥ ꯌꯥꯎꯅꯨꯅꯦ ꯈꯨꯕꯥꯛꯇꯣ ꯈꯨꯗꯅ ꯉꯥꯡꯒꯅꯨꯅꯦꯍꯦ ꯑꯗꯨꯝꯅꯅꯦ ꯉꯥꯡꯃꯟꯗꯅꯅꯦ ꯅꯪ ꯅꯕꯨꯛꯇꯣ ꯁꯦꯞꯄꯤꯕꯗꯣ ꯑꯗꯨꯒꯤꯅꯤ ꯌꯦꯡꯉꯣꯏ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯂꯤꯔꯤ ꯈꯣꯏꯔꯤꯅ ꯊꯣꯠ ꯃꯦꯡꯅ ꯉꯥꯡꯕ ꯇꯥꯏ ꯅꯪꯁꯦ ꯐꯅꯁꯨ ꯍꯥꯏꯔꯕꯅꯤ ꯂꯧꯗꯦꯅꯦꯍꯦ ꯃꯃꯧ ꯐꯦꯠ ꯂꯥꯎꯅ ꯆꯪꯈꯤ ꯅꯨꯡꯗꯥꯡꯅꯤ ꯐꯖꯕꯤ ꯈꯨꯁꯥ ꯊꯦꯛꯇꯨꯅ ꯊꯕꯛ ꯃꯁꯤꯡ ꯊꯤꯔꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯕ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯊꯣꯛꯏꯕ ꯊꯥꯖꯃꯥꯕꯨ ꯌꯦꯡꯗꯨꯅ ꯇꯈꯦꯜ ꯀꯧꯕꯤ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯃꯥꯒꯤ ꯃꯅꯝꯇꯅ ꯃꯐꯝ ꯑꯗꯨ ꯊꯜꯂꯤ ꯁꯖꯤꯕꯨ ꯀꯥꯂꯦꯟ ꯏꯉꯥ ꯏꯉꯦꯟ ꯊꯥꯋꯥꯟ ꯂꯥꯡꯕꯟ ꯍꯧꯖꯤꯛꯁꯦ ꯂꯥꯡꯕꯟ ꯍꯧꯔꯦꯀꯣ ꯉꯔꯥꯡꯇ ꯅꯠꯇ꯭ꯔꯥ ꯂꯥꯡꯕꯟꯒꯤ ꯄꯨꯔꯅꯤꯃꯥꯗꯣ ꯏꯄꯥꯝ ꯂꯝꯗꯝ ꯆꯠꯇꯨꯅ ꯑꯩꯁꯨ ꯂꯥꯡꯕꯟꯒꯤ ꯍꯩꯁꯣꯏꯗꯨ ꯊꯤꯅꯤꯡꯉꯤ ꯃꯤꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯆꯠꯅꯕ ꯎꯕꯗ ꯑꯩꯅ ꯆꯠꯇꯤ ꯆꯠꯅꯤꯡ ꯆꯠꯄꯗꯤ ꯐꯪꯖꯗ ꯃꯤꯅ ꯆꯠꯄ ꯎꯔꯒ ꯀꯣꯟꯊꯣꯡꯗ ꯌꯦꯡꯖꯕꯅꯤ ꯏꯃꯥ ꯅꯆꯥ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯏꯟꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯑꯩꯁꯨ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯃꯧꯁꯤꯡꯒꯤ ꯃꯐꯝꯗ ꯏꯀꯥꯏꯕ ꯄꯣꯛꯑꯦ ꯃꯃꯥꯅ ꯂꯧꯈꯠꯄꯤꯗꯦ ꯍꯥꯏꯅ ꯅꯆꯥ ꯑꯩꯕꯨ ꯏꯃꯥꯅ ꯂꯧꯈꯠꯄꯤꯔꯔꯣꯏꯗ꯭ꯔꯣ ꯃꯄꯨꯔꯣꯏꯕꯅ ꯂꯦꯡꯖꯨꯝꯗ ꯇꯥꯞ ꯄꯥꯏꯔꯛꯏ ꯀꯔꯤ ꯌꯦꯡꯉꯤꯅꯣ ꯑꯊꯦꯡꯕ ꯑꯍꯤꯡꯁꯤꯗ ꯅꯗꯣꯝ ꯇꯔꯛ ꯂꯩꯔꯥꯡ ꯑꯁꯤꯒꯤ ꯃꯈꯣꯡꯗ ꯐꯝꯗꯨꯅ ꯇꯧꯍꯩꯔꯤꯕ꯭ꯔꯥ ꯅꯨꯡꯗꯥꯡꯗ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡ ꯂꯩꯅꯨꯡꯁꯤ ꯇꯈꯦꯜ ꯀꯧꯕꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯤꯕꯗꯤ ꯅꯨꯄꯤ ꯅꯪ ꯀꯞꯄꯤꯔꯥ ꯀꯔꯤꯒꯤ ꯀꯞꯄꯤꯅꯣ ꯑꯩꯅ ꯅꯪꯒꯤ ꯑꯋꯥꯠꯄ ꯃꯦꯟꯕ ꯉꯝꯗ꯭ꯔꯕꯣ ꯃꯄꯨꯔꯣꯏꯕ ꯈꯪꯈꯤꯅꯤ ꯎꯈꯤꯅꯤ ꯃꯇꯥꯒꯨꯝꯅ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯏ ꯀꯩꯒꯤ ꯀꯞꯇꯣꯏꯅꯣ ꯂꯥꯡꯕꯟ ꯊꯥ ꯃꯥꯅ ꯂꯥꯛꯄꯗ ꯑꯕꯣꯛ ꯏꯄꯨꯗꯣ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯃꯁꯨ ꯑꯩꯅ ꯍꯩꯁꯣꯏ ꯊꯤꯜꯂꯛꯑꯒ ꯆꯥꯒꯅꯤ ꯍꯥꯏꯅ ꯉꯥꯏꯔꯝꯒꯅꯤ ꯊꯤꯟꯅꯤꯡꯉꯦ ꯍꯥꯏꯗꯨꯅ ꯏꯄꯥꯝ ꯂꯝꯗꯝꯗ ꯑꯩ ꯈꯣꯡꯒꯨꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯅꯨꯄꯥ ꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯦ ꯏꯃꯨꯡ ꯆꯪꯉꯁꯤ ꯊꯦꯡꯉꯛꯏ ꯍꯌꯦꯡꯗꯤ ꯏꯃꯥꯒꯤ ꯎꯁꯣꯞ ꯀꯠꯇꯣꯏꯅꯤ ꯃꯁꯥꯒꯤ ꯑꯉꯝꯕ ꯈꯔꯁꯤꯅ ꯄꯦꯟꯅ ꯆꯥꯔꯁꯅꯨꯗꯣ ꯑꯗ ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯪꯒꯤ ꯋꯥꯈꯜꯗ ꯑꯕꯣꯛ ꯏꯄꯨꯒꯤꯅꯤ ꯍꯥꯏꯅ ꯇꯝꯖꯧꯁꯦ ꯋꯥꯈꯜ ꯍꯟꯊꯒꯅꯣ ꯂꯥꯛꯑꯣ ꯊꯦꯡꯅ ꯆꯪꯉꯁꯤ ꯀꯔꯝꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯂꯒ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯒ ꯃꯄꯥꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯅꯤꯡꯗꯕ ꯀꯅꯥ ꯌꯥꯎꯕꯒꯦ ꯐꯠꯃꯟꯗꯦ ꯅꯣꯡꯗꯝꯕ ꯅꯪꯁꯨ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯈꯨꯏꯟꯁꯤꯡꯅ ꯅꯨꯖꯥꯃꯥꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕꯅꯤ ꯃꯄꯥꯝ ꯂꯝꯗꯝ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯈꯤꯕꯅꯤ ꯑꯌꯨꯛꯅꯤ ꯃꯅꯦꯝ ꯃꯥꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯔꯝꯃꯤ ꯃꯧ ꯃꯥꯅ ꯇꯧꯒꯗꯕꯗꯨ ꯑꯌꯦꯡꯕꯤ ꯌꯥꯍꯧ ꯏꯊꯦꯡ ꯊꯦꯡꯒꯩ ꯍꯧꯒꯠꯂꯛꯏ
ꯑꯩꯗꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯁꯤꯗꯤ ꯍꯥꯏꯔꯦ ꯂꯧꯗꯦ ꯊꯤꯅ ꯍꯥꯏꯔꯦ ꯀꯤꯗꯤ ꯇꯧꯔꯤꯕꯁꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯦ ꯏꯁ ꯍꯥꯏ ꯃꯧ ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ ꯍꯥ ꯅꯈꯨꯠ ꯅꯁꯥꯗꯣ ꯄꯣꯔꯣꯛ ꯄꯣꯔꯣꯛ ꯍꯦꯛ ꯊꯦꯛꯑꯒ ꯅꯈꯨꯠ ꯑꯗꯨꯅ ꯀꯟꯅ ꯀꯟꯅ ꯅꯀꯣꯛ ꯑꯗꯨꯗ ꯈꯣꯔꯣꯛ ꯈꯣꯔꯣꯛ ꯈꯣꯠꯂꯤꯗꯤ ꯍꯥ ꯍꯩꯃꯥ ꯃꯈ꯭ꯋꯥꯡꯗ ꯌꯦꯠꯂꯤꯕ ꯐꯤ ꯑꯁꯤ ꯅꯥꯟꯊꯔꯤꯕ ꯑꯁꯤꯕꯨ ꯈꯪꯗꯦ ꯍꯥꯏꯕꯅꯤꯗ ꯍꯥꯏ ꯇꯧꯍꯩꯗꯦꯅꯦꯍꯦ ꯂꯧꯔꯤ ꯌꯨꯝꯐꯝ ꯃꯨꯠꯄ ꯇꯥꯔꯦ ꯃꯁꯤ ꯑꯩꯗꯤ ꯀꯃꯥꯏ ꯉꯥꯡꯅꯅꯤ ꯑꯩꯗꯤꯅꯦ ꯀꯣ ꯑꯩꯅ ꯄꯥꯝꯗꯕ ꯉꯥꯛꯇꯅꯤ ꯃꯁꯤꯒꯤ ꯃꯧꯁꯤꯅ ꯁꯨꯝ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯃꯃꯥꯗꯣ ꯃꯊꯣꯡ ꯆꯥꯔꯝꯃꯣꯏꯌꯦ ꯃꯁꯤ ꯃꯃꯧ ꯑꯗꯨ ꯍꯛꯀꯥꯡ ꯋꯥꯋꯥ ꯆꯟꯗꯨꯅ ꯏꯃꯥ ꯑꯣ ꯏꯃꯥ ꯅꯠꯇꯦꯕ ꯏꯃꯥꯅ ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯤꯡꯉꯤꯁꯦ ꯀꯩꯒꯤꯅꯣꯕ ꯑꯌꯨꯛꯁꯤꯗ ꯑꯩꯗꯤꯅꯦꯕ ꯑꯣ ꯅꯪꯒꯤꯗꯤ ꯑꯌꯨꯛ ꯑꯣꯏꯔꯝꯅꯤꯌꯦ ꯅꯨꯃꯤꯠꯅ ꯀꯔꯣꯡ ꯆꯥꯛ ꯌꯧꯔꯁꯤꯐꯥꯎꯕꯗ ꯅꯪ ꯉꯥꯡꯅꯕꯗ ꯑꯩꯅꯦ ꯈꯗꯥꯡꯒꯤ ꯍꯪꯁꯤ ꯀꯣꯝꯃꯦ ꯁꯛꯅ ꯆꯟꯅꯗ꯭ꯔꯦꯗ ꯇꯧꯔꯤꯕꯁꯦ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯃꯤꯅ ꯉꯥꯡꯒꯦꯁꯦ ꯇꯥꯗꯈꯩ ꯃꯁꯤ ꯆꯠꯄꯁꯤꯗ ꯃꯈ꯭ꯋꯥꯡꯗ ꯁꯦꯠꯄ ꯐꯅꯦꯛꯁꯤꯕꯨ ꯃꯈꯣꯜ ꯏꯊꯣꯛ ꯊꯣꯛꯈꯩ ꯁꯥꯎꯍꯨꯝ ꯏꯅꯥꯏ ꯅꯥꯏꯒꯩ ꯃꯈꯣꯡ ꯊꯥꯡꯉꯤꯅꯦꯅ ꯇꯨꯡ ꯇꯨꯡ ꯂꯥꯎꯅ ꯊꯥꯡꯉꯒ ꯆꯠꯈꯤꯅꯦ ꯃꯁꯤꯅ ꯇꯧꯔꯛꯏꯁꯦ ꯑꯃꯥꯡ ꯑꯇꯥ ꯑꯣꯏꯒꯗꯕ ꯃꯑꯣꯡꯗꯅꯤ ꯑꯩꯗꯤ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯍꯥꯏ ꯏꯔꯨ ꯃꯥꯏꯊꯔꯒ ꯆꯥꯛꯀꯗꯣ ꯊꯣꯡꯉꯨꯀꯣ ꯊꯧꯅꯤꯡꯗ ꯇꯟꯗꯦ ꯃꯥꯟꯗꯦ ꯇꯧꯅ ꯑꯌꯤꯡꯕꯤ ꯌꯣꯡꯅ ꯇꯤꯟꯊ꯭ꯔꯣꯛ ꯄꯥꯏꯕꯒꯨꯝꯅ ꯆꯥꯛ ꯊꯣꯡꯉꯝꯃꯤ ꯑꯌꯤꯡꯕꯤꯅ ꯇꯟꯕꯗꯤ ꯂꯝꯕꯥ ꯄꯥꯕ ꯌꯥꯕ ꯆꯥꯡꯗꯝꯅꯤꯡꯉꯥꯏ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯅꯦ ꯃꯥꯅ ꯉꯥꯡꯕ ꯍꯦꯟꯕꯒꯤ ꯗꯟꯗꯤ ꯇꯧꯔꯤꯅꯤ ꯃꯥꯒꯤꯗꯤ ꯃꯀꯦ ꯁꯦꯝꯕꯁꯤꯗꯪꯅꯤ ꯃꯅꯦꯝꯅ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ ꯏꯃꯨꯡꯗ ꯑꯩꯅ ꯍꯥꯏꯔꯕꯅꯦꯕ ꯃꯁꯛ ꯐꯖꯕ ꯂꯧꯒꯦ ꯍꯥꯏꯔꯕꯁꯨ ꯊꯕꯛ ꯐꯕꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕ ꯌꯥꯕ ꯌꯦꯡꯉꯨ ꯍꯥꯏꯗꯅ ꯑꯗꯨꯒꯗꯤ ꯈꯨꯖꯤꯟ ꯐꯦꯡꯕꯤ ꯂꯦꯡꯅꯤꯡꯗꯕꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯨꯔꯛꯑꯦ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯏꯃꯨꯡꯁꯦ ꯌꯨꯝꯕꯨꯔꯦꯝꯕꯤ ꯃꯊꯣꯡ ꯆꯥꯗꯤꯌꯦ ꯌꯨꯝ ꯑꯣꯏꯅ ꯄꯥꯟꯗ꯭ꯔꯦ ꯍꯥꯏ ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯍꯥ ꯑꯍꯤꯡꯗ ꯇꯨꯝꯕꯗ ꯁꯦꯠꯄ ꯐꯤꯖꯦꯠꯇꯨꯅ ꯆꯥꯛ ꯊꯣꯡꯕꯗ ꯀꯔꯤꯒꯤꯅꯣ ꯁꯦꯠꯂꯤꯕꯗꯤ ꯍꯥ ꯅꯪꯕꯨ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯆꯥꯛꯂꯨ ꯀꯠꯂꯤꯕꯁꯦ ꯅꯪ ꯈꯪꯗ꯭ꯔꯣ ꯍꯥ ꯑꯩꯗꯤ ꯃꯥꯡꯂꯦꯗꯅ ꯆꯥꯛꯈꯨꯝꯒꯁꯦ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯊꯣꯛꯑꯦ ꯍꯥꯏꯕꯅꯤꯗ ꯏꯃꯥ ꯃꯣꯠꯇ꯭ꯔꯤꯅ ꯇꯧꯕꯅꯤꯕ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯇꯨꯗ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯂꯣꯏꯔꯦ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯤꯕ ꯃꯥꯅ ꯄꯣꯠ ꯆꯩꯁꯦ ꯍꯦꯛꯇꯅ ꯂꯩꯔꯦꯅꯦ ꯇꯧꯍꯩꯗꯦꯅꯦꯍꯦ ꯃꯁꯤ ꯌꯨꯝꯕꯥꯜꯂꯣꯟ ꯀꯔꯤꯁꯨ ꯈꯪꯗꯦꯗ ꯄꯣꯠ ꯍꯦꯛꯄ ꯃꯇꯝꯗ ꯄꯣꯠ ꯑꯗꯨ ꯍꯥꯞꯅꯕ ꯊꯣꯃꯣꯛ ꯅꯠꯇ꯭ꯔꯒ ꯄꯥꯇ꯭ꯔ ꯑꯃ ꯄꯥꯏꯕ ꯀꯩꯗꯧꯏ ꯍꯥ ꯀꯔꯤꯅꯣ ꯐꯤꯖꯤꯗꯨꯗ ꯏꯟꯅ ꯁꯦꯠꯅꯔꯤꯕ ꯑꯗꯨꯗ ꯍꯥꯞꯄꯤꯗꯤ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯦ ꯂꯥꯏꯔ ꯑꯅꯪ ꯇꯥꯅꯕ ꯉꯥꯛꯇ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯏ ꯍꯌꯦꯡꯒꯩ ꯁꯨꯃꯥꯏ ꯇꯧꯅꯨ ꯐꯠꯇꯦꯀꯣ ꯆꯠꯂꯣ ꯏꯃꯥ ꯍꯦꯛꯂꯛꯑꯒꯦ ꯑꯌꯤꯡꯕꯤ ꯀꯩꯁꯨ ꯍꯩꯔꯝꯗ ꯆꯪꯈꯤ ꯃꯅꯥꯗ ꯍꯥꯞꯄ ꯅꯠꯇꯦ ꯑꯗꯨꯒ ꯆꯐꯨꯗ ꯁꯧꯔꯦ ꯍꯥꯏꯗꯨꯅ ꯁꯣꯔꯅ ꯀꯥꯝꯃꯤ ꯃꯃꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯅꯦꯝ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯗꯨꯅ ꯂꯩ ꯃꯅꯦꯝꯅ ꯄꯨꯔꯛꯏꯕ ꯃꯔꯣꯏꯈꯩ ꯑꯗꯨ ꯇꯥꯞ ꯃꯨꯜꯂꯒ ꯊꯣꯡꯉꯤꯕ ꯎꯌꯥꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯨꯠ ꯑꯗꯨꯅ ꯐꯗꯠ ꯐꯨꯗꯠꯇꯨꯅ ꯍꯥꯞꯆꯤꯜꯂꯤ ꯇꯧꯔꯤꯕ ꯗ꯭ꯔꯤꯁꯥ ꯑꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯐꯥꯊꯗꯨꯅ ꯃꯧ ꯅꯪꯕꯨ ꯏꯃꯥꯕꯨ ꯀꯔꯝꯅ ꯉꯥꯡꯅꯅꯤ ꯁꯦ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯈꯤꯇꯁꯨ ꯃꯔꯧ ꯀꯩꯗꯧꯒꯦ ꯌꯦꯡꯉꯣꯏ ꯑꯗꯨꯝꯅ ꯆꯥꯛ ꯊꯣꯡꯂꯒ ꯅꯆꯤꯟꯗꯨꯅ ꯁꯣꯔꯅ ꯀꯥꯝꯕ ꯐꯠꯇꯦ ꯅꯄꯨꯔꯣꯏꯕꯁꯦ ꯂꯨꯈꯥꯛ ꯆꯥꯕ ꯆꯤꯡꯕ ꯇꯥꯔꯦ ꯑꯗꯨꯝꯅ ꯍꯦꯟꯖꯥꯡ ꯑꯁꯧꯕꯗ ꯀꯥꯝꯒꯅꯨꯀꯣ ꯑꯗꯨꯒ ꯑꯃꯅ ꯅꯪꯅ ꯇꯧꯔꯤꯕ ꯊꯣꯡꯉꯤꯕ ꯍꯦꯟꯖꯥꯡ ꯑꯗꯨꯗ ꯈꯥꯕꯩ ꯌꯨꯡꯖꯤꯜꯂꯒ ꯊꯝꯃꯤꯕꯗꯣ ꯇꯧꯍꯩꯗꯦ ꯑꯗꯨꯝꯅ ꯇꯧꯅꯨ ꯎꯌꯥꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯈꯨꯠ ꯑꯗꯨꯅ ꯍꯦꯛꯇ ꯐꯗ꯭ꯔꯠ ꯊꯦꯛꯑꯒ ꯍꯥꯞꯄꯤꯕꯗꯣ ꯐꯠꯇꯦꯀꯣ ꯅꯪꯅ ꯍꯥꯞꯀꯦ ꯍꯥꯏꯔꯕꯁꯨ ꯑꯇꯣꯞꯄ ꯄꯥꯇ꯭ꯔꯗ ꯁꯣꯏꯔꯒ ꯏꯔꯦꯟꯖꯅ ꯍꯥꯞꯄꯨ ꯏꯃꯥ ꯑꯩ ꯈꯪꯗ ꯇꯧꯕꯅꯤ ꯃꯇꯨꯡ ꯇꯧꯔꯔꯣꯏꯒꯦ ꯌꯨꯝꯂꯩꯃ ꯉꯁꯤꯗꯤ ꯀꯩꯊꯦꯜ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯅꯨꯡꯁꯤꯒ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ ꯅꯨꯡꯁꯤꯅ ꯑꯩꯃꯥ ꯏꯇꯥ ꯌꯨꯝꯂꯩꯃ ꯅꯠꯇ꯭ꯔꯣ ꯍꯥ ꯃꯥꯅꯦ ꯅꯨꯡꯁꯤ ꯅꯪꯕꯨ ꯀꯔꯥꯏꯗ ꯆꯠꯂꯤꯅꯣ ꯍꯥ ꯏꯃꯧꯒꯤ ꯀꯔꯤꯅꯣ ꯆꯥꯅꯕ ꯈꯤꯇ ꯂꯩꯔꯨꯕꯅꯤꯗ ꯅꯪꯕꯨ ꯄꯥꯎ ꯑꯃ ꯇꯥꯏꯅꯦꯍꯦ ꯅꯪꯒꯤ ꯅꯃꯧꯗꯨꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯂꯥꯏꯒꯤ ꯃꯆꯥꯒ ꯃꯥꯜꯂꯤꯌꯦ ꯑꯩꯁꯨ ꯅꯣꯡꯃꯇ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯀꯦ ꯇꯧꯅꯦ ꯍꯦꯛꯇ ꯐꯔꯛ ꯇꯥꯕ ꯀꯃꯥꯏ ꯇꯧꯒꯦ ꯅꯪꯒꯤ ꯃꯧꯗꯨꯕꯣ ꯊꯕꯛꯀ ꯐꯕ꯭ꯔꯣ ꯏꯇꯥ ꯑꯩꯁꯦ ꯀꯞꯇꯣꯏꯔꯥ ꯅꯣꯛꯇꯣꯏꯔꯥ ꯍꯔꯥꯎꯗꯣꯏꯔꯥ ꯈꯪꯗ꯭ꯔꯦ ꯏꯌꯣꯟ ꯑꯃ ꯑꯣꯟꯅꯔꯦ ꯃꯁꯛꯄꯨꯗꯤ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ ꯃꯣꯏꯒꯤ ꯃꯣꯏꯔꯥꯡ ꯊꯣꯏꯕꯤꯅꯒ ꯍꯦꯟꯗꯦ ꯑꯗꯨꯅꯤ ꯊꯕꯛꯇꯤ ꯌꯥꯗ꯭ꯔꯦꯍꯦ ꯃꯀꯦꯗ ꯁꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅꯦ ꯃꯥꯇ ꯉꯥꯡꯅꯕꯗ ꯈꯗꯥꯡꯁꯦ ꯇꯦꯛꯇꯦꯗ ꯈꯥꯛꯑꯦ ꯑꯗꯨꯅꯤ ꯀꯩꯅꯣ ꯍꯥꯏꯗꯨꯕꯣ
ꯊꯕꯛ ꯌꯥꯝ ꯇꯧꯅꯤꯡꯗꯕ꯭ꯔꯣ ꯍꯥ ꯑꯗꯨꯒꯤ ꯍꯥꯏꯔꯕꯗꯤꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯧꯗꯤ ꯃꯁꯛꯄꯨꯗꯤ ꯌꯥꯝ ꯊꯤꯕ ꯑꯗ ꯊꯕꯛꯇꯤ ꯀꯔꯤꯗ ꯍꯥꯏꯔꯨꯔꯅꯤ ꯃꯥ ꯂꯥꯛꯄꯗꯒꯤ ꯁꯦꯜꯒꯤ ꯂꯥꯏꯔꯦꯝꯕꯤ ꯆꯪꯕꯒ ꯃꯥꯟꯅꯔꯦ ꯇꯥꯛꯅꯕ ꯇꯧꯗꯦ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯂꯣꯏꯅ ꯁꯨꯔꯦ ꯇꯧꯕꯇꯕꯨ ꯃꯁꯛꯇꯣ ꯈꯤꯇꯪ ꯊꯤꯕꯩ ꯋꯥꯅꯤ ꯏꯇꯥ ꯍꯧꯖꯤꯛꯇꯤꯅꯦ ꯁꯛꯅ ꯀꯥꯟꯅꯗ꯭ꯔꯕꯅꯤ ꯑꯩꯅꯦ ꯃꯁꯛ ꯐꯖꯕꯤꯒ ꯄꯦꯜꯂꯦꯀꯣ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯃꯁꯛ ꯐꯖꯕꯤ ꯑꯁꯤꯅ ꯍꯦꯛ ꯉꯥꯜꯂꯤꯗꯅ ꯂꯥꯛꯆꯩꯗꯅ ꯍꯧꯖꯤꯛꯇꯤꯅꯦ ꯑꯩ ꯃꯁꯛ ꯐꯖꯕꯤ ꯏꯃꯧꯒ ꯄꯦꯜꯂꯦ ꯈꯥꯔꯦꯍꯦ ꯁꯥꯟꯇꯤꯗ ꯂꯩꯔꯝꯕ ꯏꯃꯨꯡꯁꯦ ꯄꯨꯔꯥ ꯁꯥꯟꯇꯤ ꯀꯥꯏꯔꯦ ꯃꯥꯗ ꯉꯥꯡꯅꯕꯗ ꯀꯦꯕꯕꯨꯗꯤ ꯌꯥꯝ ꯀꯜꯂꯤ ꯍꯣꯏꯅꯦ ꯀꯦꯖꯧꯕ ꯑꯗ ꯃꯥꯒꯤ ꯇꯟꯕꯁꯤꯗ ꯑꯩꯅꯦ ꯍꯥꯏꯅꯤꯡꯗ꯭ꯔꯦꯗ ꯏꯇꯥ ꯑꯣꯏꯕꯒꯤ ꯍꯥꯏꯔꯕꯅꯤꯀꯣ ꯏꯃꯧ ꯌꯣꯟꯕꯒꯤ ꯅꯠꯇꯦꯍꯦ ꯁꯣꯝꯗꯅꯤ ꯅꯨꯃꯤꯗꯥꯡꯅꯤ ꯐꯖꯕꯤ ꯐꯤꯁꯦꯡ ꯁꯦꯠꯇꯨꯅ ꯏꯃꯨꯡꯒꯤ ꯂꯩꯖꯕ ꯃꯊꯦꯜ ꯈꯔ ꯅꯤꯡꯊꯤꯅ ꯂꯥꯡꯉꯤꯗꯣ ꯐꯨꯡꯒꯥ ꯂꯥꯏꯔꯨ ꯑꯗꯨ ꯁꯤꯞꯁꯦꯡꯗꯨꯅ ꯅꯥꯟꯅ ꯇꯩꯊꯣꯛꯇꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯗꯨ ꯏꯃꯣꯏꯅꯨ ꯏꯃꯥꯒꯤ ꯁꯔꯨꯛ ꯇꯝꯃꯤ ꯌꯥꯏꯐ ꯊꯧꯅꯤꯖꯩ ꯄꯥꯕ ꯐꯤꯗꯥꯁꯤꯗ ꯂꯦꯡꯁꯤꯟꯕꯤꯔꯛꯑꯣ ꯀꯔꯤ ꯀꯔꯤ ꯋꯥꯠꯂꯤ ꯅꯃꯧꯗ ꯍꯥꯏꯕꯤꯔꯛꯑꯣ ꯌꯥꯔꯦ ꯀꯔꯤꯁꯨ ꯋꯥꯠꯇ꯭ꯔꯤ ꯏꯄꯥꯒꯤꯗꯤ ꯅꯪ ꯑꯗꯨꯝ ꯆꯥꯊꯣꯛ 이봉어수 ꯆꯥꯈ꯭ꯔꯦ 이마우 ꯂꯥꯛꯄꯗꯒꯤ 이뭉ꯁꯩ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯉꯥꯜꯂꯦ ꯇꯧꯔꯤꯕꯁꯦ ꯇꯧꯔꯨꯕ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯦ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏꯗꯨꯅ ꯊꯕꯛ ꯇꯧꯔꯕ ꯃꯄꯨꯔꯣꯏꯕꯕꯨ ꯂꯥꯏꯃꯛꯅꯤ ꯈꯜꯂꯕ ꯏꯃꯣꯏꯅꯨ ꯏꯃꯥꯅꯁꯨ ꯆꯥꯜꯂꯤ ꯍꯥꯏꯕꯗꯨꯅꯤ ꯄꯥꯕ ꯑꯩꯗꯤ ꯊꯤꯔꯁꯨ ꯅꯃꯧ ꯆꯪ ꯂꯥꯎꯕ ꯈꯟꯕ ꯍꯩꯇ꯭ꯔꯣ ꯍꯥ ꯑꯗꯨꯏ ꯋꯥꯗꯤ ꯅꯄꯥ ꯑꯩ ꯂꯧꯕ ꯑꯗꯨꯏꯅꯤ ꯑꯩꯁꯨꯅꯦ ꯅꯃꯥꯗꯣ ꯆꯪ ꯂꯥꯎꯕꯤꯅꯤ ꯂꯧꯔꯤꯕꯁꯦ ꯃꯁꯛꯀꯗꯤ ꯐꯖꯈ꯭ꯔꯦ ꯅꯪꯇꯕꯨ ꯑꯩ ꯂꯧꯕꯒꯤ ꯊꯤꯕꯩ ꯋꯥꯅꯤ ꯅꯃꯥꯗꯣ ꯂꯧꯔꯝꯂꯕꯗꯤ ꯐꯖꯔꯝꯕ ꯌꯥꯏ ꯄꯥꯕ ꯅꯪ ꯄꯣꯛꯄꯗ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯃꯩꯇꯥꯟ ꯆꯥꯔꯒ ꯄꯣꯛꯈꯤꯖꯥꯠꯂꯣ ꯄꯥꯕ ꯊꯤꯔꯁꯨ ꯑꯩ ꯊꯤꯍꯜꯂꯤ ꯀꯩꯒꯤꯅꯣ ꯑꯁ ꯑꯃꯨꯛꯇꯤꯅꯦ ꯏꯁꯥꯒꯤ ꯁꯛꯁꯦ ꯁꯛꯌꯦꯟ ꯃꯤꯡꯁꯦꯜꯗꯒꯅꯦ ꯌꯦꯡꯗꯧꯕ ꯀꯤꯌꯦ ꯏꯇꯣꯝꯇ ꯈꯪꯕ ꯑꯃ ꯌꯥꯎꯔꯦꯕ ꯏꯄꯥ ꯋꯥ ꯍꯥꯏꯒꯦꯁꯦ ꯁꯛ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯅ ꯁꯦꯝꯕꯅꯤ ꯑꯗꯨꯕꯨ ꯃꯄꯨ ꯃꯥꯅ ꯁꯦꯝꯕꯤꯔꯛꯄꯗ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯁꯦꯝꯒꯗꯕ ꯁꯛ ꯐꯖꯔꯒ ꯃꯒꯨꯟ ꯌꯥꯎꯗ꯭ꯔꯕꯗꯤ ꯆꯟꯅꯐꯝ ꯀꯥꯟꯅꯐꯝ ꯂꯩꯇꯦ ꯁꯛ ꯐꯖꯕꯩꯁꯨ ꯀꯥꯟꯅꯕ ꯂꯩ ꯃꯤꯑꯣꯏꯕꯒꯤ ꯂꯩꯇꯦꯡꯅꯤ ꯁꯛ ꯊꯤꯕꯩꯁꯨ ꯀꯥꯟꯅꯕ ꯂꯩ ꯑꯗ ꯃꯤꯕꯨ ꯁꯛ ꯊꯤꯌꯦꯅ ꯀꯔꯦꯝꯅꯕ ꯌꯥꯗꯦꯀꯣ ꯁꯦꯜꯗ ꯇꯥꯜꯂꯨ ꯋꯥꯇ ꯄꯥꯗꯅ ꯍꯤꯡꯅꯕ ꯍꯣꯠꯅꯧ ꯃꯤꯅ ꯅꯨꯡꯁꯤꯍꯜꯂꯨ ꯃꯤꯉꯣꯟꯗ ꯀꯥꯏꯔꯨꯅꯨ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯧ ꯃꯤꯅꯨꯡꯁꯤ ꯂꯩꯌꯨ ꯑꯗꯨꯝ ꯊꯤꯔꯁꯨ ꯅꯨꯡꯁꯤꯔꯗꯕꯅꯤꯀꯣ ꯁꯛꯀꯤ ꯃꯇꯥꯡꯗꯤ ꯇꯣꯛꯁꯤꯀꯣ ꯑꯁꯨꯝꯅ ꯐꯖꯕꯤ ꯃꯥꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕꯅ ꯇꯧꯔꯨ ꯊꯕꯛꯇ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯝꯃꯤ ꯃꯨꯊꯤ ꯊꯤꯔꯕꯁꯨ ꯊꯕꯛ ꯁꯨꯕ ꯐꯩ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ ꯑꯗꯨꯅ ꯃꯤꯅ ꯅꯨꯡꯁꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯋꯥꯇ ꯄꯥꯗꯅ ꯍꯤꯡꯉꯤ ꯊꯕꯛꯄꯨ ꯁꯨꯅꯤꯡꯉꯕ ꯑꯇꯟꯕ ꯍꯥꯏꯕꯁꯦ ꯌꯥꯎꯗ꯭ꯔꯕ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯦ ꯍꯥꯏꯗꯨꯅꯤ ꯁꯂꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯁꯨꯛꯊꯗꯨꯅ ꯅꯤꯡꯕ ꯀꯥꯏꯅ ꯏꯃꯨꯡꯗ ꯆꯪꯉꯛꯏ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯨ ꯍꯥ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯏꯗꯤ ꯏꯃꯥ ꯅꯆꯥ ꯀꯩ ꯍꯥꯏꯌꯣ ꯍꯥꯏꯕꯅꯣ ꯅꯆꯥ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ 이마다 하유세 ꯅꯪꯕꯣ ꯍꯟꯗꯛ ꯑꯩꯈꯣꯏꯅ ꯇꯧꯕ ꯂꯂꯣꯟ ꯏꯇꯤꯛ ꯄꯣꯠ ꯆꯩꯈꯩꯗꯣ ꯑꯇꯣꯞꯄ ꯈꯨꯜ ꯌꯧꯕ ꯉꯝꯗ ꯏꯁꯤꯡ ꯏꯆꯥꯎꯗ ꯂꯣꯏꯅ ꯃꯥꯡꯉꯦ ꯍꯥꯏ ꯏꯃꯥ ꯍꯟꯗꯛꯁꯦ ꯇꯧꯔꯨ ꯊꯕꯛꯇ ꯃꯥꯏ ꯑꯃꯠꯇ ꯄꯥꯛꯇꯦ ꯍꯟꯗꯛꯇꯤ ꯁꯦꯜꯁꯨ ꯑꯣꯈꯥꯛ ꯊꯥꯗꯔꯤꯅꯦ ꯑꯗꯨꯒ ꯂꯣꯏꯅ ꯃꯥꯡꯕ ꯇꯥꯔꯦ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯐꯝꯗꯨꯗ ꯆꯠꯈꯤꯕ ꯃꯤꯑꯣꯏꯈꯩꯁꯨ ꯆꯤꯡꯒꯤ ꯂꯝꯕꯤ ꯅꯤꯡꯈꯥꯏꯕꯗꯒꯤ ꯃꯈꯣꯏ ꯈꯔ ꯃꯥꯡꯈ꯭ꯔꯦ ꯊꯤꯕ ꯐꯪꯗ꯭ꯔꯦ ꯀꯩꯒꯨꯝꯕ ꯃꯈꯣꯏꯅ ꯈꯨꯗꯣꯡꯊꯤꯕ ꯌꯥꯎꯔꯝꯂꯕꯗꯤ ꯏꯃꯥ ꯅꯆꯥ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯑꯗꯨꯝꯅ ꯋꯥꯁꯤꯟꯒꯅꯨꯁꯦ ꯈꯪꯗ꯭ꯔꯦꯗ ꯍꯟꯗꯛ ꯏꯃꯨꯡꯁꯤꯗ ꯑꯣꯏꯔꯛꯂꯤꯕꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯏꯃꯨꯡ ꯅꯠꯇꯦ ꯇꯧꯔꯨ ꯊꯕꯛ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯇ꯭ꯔꯦ ꯇꯧꯔꯤꯕꯁꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯌꯨꯝꯕꯨꯔꯦꯝꯕꯤ ꯃꯥꯅ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯅꯤꯡꯊꯤꯅ ꯇꯧꯗ꯭ꯔꯕꯗ ꯑꯋꯥꯐꯝꯗ ꯇꯥꯔꯛꯄꯅꯤ ꯃꯅꯦꯝ ꯃꯥꯁꯨ ꯃꯃꯧ ꯉꯥꯡꯅꯕꯗ ꯋꯥꯔꯦ ꯃꯅꯦꯝ ꯃꯥꯅ ꯉꯥꯡꯖꯩ ꯇꯧꯔꯤꯕꯗꯣ ꯈꯤꯇꯁꯨ ꯃꯔꯧꯗꯦ ꯃꯅꯦꯝ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯁꯧ ꯏꯔꯥꯡ ꯇꯧꯗ ꯅꯤꯡꯊꯤꯅ ꯃꯃꯧꯕꯨ ꯇꯥꯛꯑꯒꯦ ꯈꯟꯈ꯭ꯔꯦ ꯃꯧ ꯅꯪꯕꯨ ꯑꯗꯨꯝꯅ ꯇꯧꯅꯨꯅꯦꯍꯦ ꯅꯨꯡꯇꯤꯒꯤ ꯏꯃꯨꯡꯗ ꯀꯔꯤꯒꯤ ꯆꯦꯡ ꯈꯞꯆꯤꯜꯂꯤꯕꯅꯣ ꯌꯦꯡꯉꯣꯏ ꯏꯃꯥ ꯋꯥ ꯍꯥꯏꯒꯤꯁꯦ ꯅꯨꯄꯤ ꯑꯣꯏꯕꯤ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ
suman yangkok paiduna imungda seng hapchin cheng jara haibase mangani tarani chanaba khaidokduna thamgadabani imana sugamna ain thabak tawbada yengsilise kaigino ha khongthang khuding yengsilise kaigino asi haiduna sengphuda cheng makhol thokna hai nangbu sengphudu makhol thohan ne karino thong naw khai makhol thokna loli bade tawhai den he chak thong gi rai tawba adugi thong se loli ba imana sugamna wa ngangi se aisu sauning asumna manemda masindu khumduna sumsit ama pairaga makhol ithok thok makhai seli phi kam khai tapna ngange khalamba manemdu sauning lakli karino waisit lam seng babu aduna tawba hauna bro ha imong manung waisit lam seng tawbada samsit masai adu yauduna sitlabadi makhol thokpa taba makhol thokpa phatte hairabasu lawde adumaina kanana sinage ha waisit lam sengba matamda imong lomdagi mapa lomda sitokpa tawhaiden he imong lomda siselune he asi ngangbasu lawde manada su hapte kusi yamna tawi nang lakpadagi imong se samsit lam yaida langtho amduna sauna khumai yam ngangning bana tra ha siodi pharini ima nang oina silo ngang doiga chaidoiga aina makhol thoon bro ha somaina thabakka tawjarakte yomdadi haujadi sakase loi thizile mi mandre tumuge chakam to thongwe chakado ima nang adum thong khongthang khudi ngang chai tawradi nawa lawde masi kaya da no yengun he magi haina singnaba takpiraga aingonda oina chage tawin he is ai bo khongthang khuding yengsin bisu taine hai ai khoi dine sak phajarasu noi dawna tande ne ayingbi mapam toine chapi nupini manemna haiba yadaba makhai nungdang halai ngasidi mapure bado sauna leirami nangada chaloi ha hauji se sandia yasang e habisi nang khangro kaino ipamda chalubani kaino yasang laaga kaidarage ha nangna chalido kanadagi ayaba lorga chali ha ipam chatpabo kari kanadagi amo ayaba lorga chatoino chatningba matamda chani aigi sinthaktaga khumba saradu nangna pamda tuina chatmanduna imung ase nongma gi laira mayung tarabne nangbu noigi namana pana kari sungangjo sedore iba phijena marona ma tawthorapa na omna tong marola ma ai wayam ngangde chango chalo amta phet lauraga imungda changai aduga sakeng misel aduda yengduna pena noksai napal amaga mangoina duna aingonda bu ngangja sari Fajabi Emou phangisa harauge di haide sakeng misel se yengbada bitpham ga hongningde phajakre Emou phajaba kanabo leramne khoyum lai mahakna phawbada helamgadrane aina ipamda toina chalise aigi phajabase miyamda utpa chatline se khangdeni athibi baukhegi mamangda lenarini karigi imungi thabak tawdoino tho laukhrabi aibu thabak taw kaina aidi make semdana legani phajabini aidi athibi natte moi masak thibi geise nungaira moiko moi di ai ubada kalaklam doineba nung aikre sak phajaba ka se saktagi henba leiponte amuk momon ganokse mapurebana sauri kado thawa sade phajaba magi napanda lenajarini magi phajaba dumiyamda ayingbina aide sak phajabine aide inemgi mawasanbine inemgi mamau phajabine is thamoi sengba mangul leiba kai sak phajaraga yare saktagi henba karisu leite chakjau noidi aigi phajaba sida moina thiraga magul leyu kaina magul leiraga kai kana doino ayukni mapuroi ba mana thabak chatlamdaida ayingbi thabak phaduna wai tairi masana pa thabak thorakpada mane mana sinsinduna nura adu lotna bo hone siamda pusilu maunang bo napure ba thabak thole wai sit lam sing tawgano min thabak chatlamdaida amadi napure ba na yahorakpa amadi thabak chatlamdaida ubata hoide uraga chatlabadi namit adu ama mangol oiroido yengoi napure ba na thabak chalise moigi mi thiba khangde haibani mado nangna amu asumna tawrabadi amu karam tawni ha as kaidore hainoi ma kisu tawre adugumda sum thile de kamai tawni ha se kadai ai wai se tabulation ge
ꯁꯤ ꯑꯃꯨꯛ ꯂꯣꯏꯁꯤꯟꯗ꯭ꯔꯗꯤ ꯏꯃꯥꯅ ꯑꯃꯨꯛ ꯂꯥꯛꯊꯔꯛꯑꯅꯤ ꯑꯥꯏ ꯀꯔꯤꯅꯣ ꯅꯪꯅ ꯄꯥꯏꯔꯤꯕ ꯅꯨꯔꯥꯗꯨꯗꯤ ꯍꯥ ꯐꯤꯖꯦꯠ ꯅꯠꯇ꯭ꯔꯣ ꯍꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯋꯥꯏꯁꯤꯠ ꯂꯝ ꯁꯦꯡꯕ ꯃꯇꯝꯗ ꯐꯤꯖꯦꯠꯅ ꯅꯨꯔꯥ ꯑꯣꯏꯕ ꯐꯠꯇꯦꯀꯣ ꯍꯩꯃꯥ ꯅꯨꯔꯥꯒꯁꯦ ꯂꯪꯖꯤꯜꯂꯝꯃꯒ ꯆꯪꯒꯤꯅꯦꯍꯦ ꯃꯁꯤ ꯍꯩꯃꯥ ꯀꯣꯜ ꯂꯨꯈꯥꯛꯁꯦ ꯑꯃꯨꯛ ꯃꯄꯥꯟꯂꯣꯝꯗ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯑꯦꯅꯦ ꯑꯩꯅ ꯀꯣꯜ ꯂꯨꯈꯥꯛꯁꯦ ꯅꯝꯒꯅꯨ ꯍꯥꯏꯕꯅꯤ ꯑꯩꯅ ꯍꯦꯛ ꯇꯧꯗ꯭ꯔꯕꯗꯤ ꯑꯗꯨꯝ ꯅꯝꯗꯅ ꯂꯩꯔꯝꯅꯦꯕ ꯑꯩꯁꯦ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯅ ꯉꯔꯥꯡꯈꯛ ꯇꯧꯍꯧꯗꯕꯅꯦꯕ ꯑꯣ ꯉꯔꯥꯡꯗꯣ ꯀꯣꯛ ꯆꯤꯛꯑꯦ ꯑꯩꯁꯨ ꯑꯗꯨꯒꯤ ꯐꯦꯡꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯦꯡꯒꯦ ꯇꯧꯕ ꯃꯅꯤꯡꯗ ꯐꯦꯡꯕꯗꯣ ꯊꯦꯡꯉꯦ ꯇꯧꯅꯤ ꯃꯄꯥꯟꯗꯅ ꯄꯨꯈ꯭ꯔꯤꯒ ꯅꯛꯄꯅ ꯁꯤꯗ ꯑꯣꯏꯅ ꯐꯦꯡꯉꯒꯦ ꯇꯧꯕꯅꯤ ꯍꯥꯏ ꯀꯣꯜꯂꯤꯛ ꯐꯦꯡꯐꯝ ꯅꯥꯏꯗꯕꯤ ꯀꯣꯟ ꯐꯦꯡꯕꯕꯨ ꯅꯣꯡꯃꯒꯤ ꯐꯦꯡꯕ ꯃꯐꯝꯗ ꯐꯦꯡꯕ ꯌꯥꯕ꯭ꯔꯣ ꯍꯥ ꯀꯣꯟ ꯐꯦꯡꯐꯝ ꯊꯝꯃꯤꯕꯗꯨꯗ ꯐꯦꯡꯕ ꯌꯥꯗ꯭ꯔꯣ ꯀꯣꯜꯂꯤꯛ ꯐꯦꯡꯐꯝ ꯅꯥꯏꯗꯕꯁꯦ ꯂꯥꯏꯔ ꯃꯌꯦꯛ ꯇꯥꯔꯛꯀꯅꯤꯅꯦꯍꯦ ꯏꯃꯣꯏꯅꯨ ꯏꯃꯥ ꯆꯪꯕ ꯉꯝꯃꯣꯏ ꯐꯠꯇ ꯍꯥꯎꯗꯤ ꯍꯩꯗꯣꯛꯄꯝꯁꯨ ꯈꯪꯗꯦ ꯁꯥꯎꯔꯣꯏ ꯇꯧꯕꯅꯤ ꯍꯦꯛꯇ ꯁꯥꯎꯍꯜꯂꯛꯏ ꯑꯌꯨꯛꯁꯤꯗ ꯏꯁꯥꯁꯦ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯅꯪꯗ ꯉꯥꯡꯅꯕꯗ ꯑꯩꯅꯦ ꯅꯥꯕꯝ ꯈꯪꯗ꯭ꯔꯦ ꯆꯪꯉꯣ ꯑꯝꯇ ꯃꯅꯤꯡꯗ ꯀꯣꯟ ꯐꯦꯡꯐꯝꯗꯅꯦ ꯑꯃꯨꯛꯇ ꯐꯦꯡꯉꯨꯁꯨ ꯆꯠꯂꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯌꯦꯡꯁꯤꯠꯇꯨꯅ ꯂꯩꯔꯗꯤ ꯀꯃꯥꯏꯅ ꯊꯕꯛ ꯇꯧꯕ ꯉꯝꯗꯣꯏꯅꯣ ꯍꯥ ꯈꯔꯁꯨ ꯍꯦꯟꯃꯜꯂꯦ ꯑꯩ ꯋꯥꯔꯦ 이마기 살이 따보다 아이 시더래봐 이마는 하이리세 이마오기 파나봐 낭디 이마는 하이리세 카레수 라우라디 파가다봐 이마디 낭강나보다 양 와리니 해 까리 피젯 쿠세노 닝팜 이나이나이 카이 나곡나루 이자우자우가이 삼지다 삼제 텔리바디 까리기 하 아둠나 따오보다 누빠나 하나 타박 살람다이다 우바세 마이 빠오이고 따우리세 마삼 볼리니 까이나 라와이 마빠 시다기 까칼라가 볼리바세 낭네 ngangbam chaibam tatale amukta samche to lau thoko kondo amukta phengba loishaluso chalo as adu tawrega ada tawrega na iruza dawrabani na tawbane kok se tongge haibagi samche se theseliba adu yamna ngangningi du kaigino nachin do wadro ha henmale aisu khangba ngamdre ngangmandana ama tawrenga hongamdre aisu aine imungsibu wahanbagi maongda hai pakhungwa tabiya ꯅꯪꯗ ꯉꯥꯡꯅꯕꯗ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯈꯠꯅ ꯆꯩꯅꯔꯒꯨꯝꯗ ꯅꯤꯡꯉꯦꯅꯦꯍꯦ ꯅꯪꯗ ꯉꯥꯡꯅꯕꯗ ꯂꯩꯀꯥꯏꯅ ꯁꯤꯡꯒ꯭ꯔꯦ ꯋꯥꯈꯜ ꯇꯥꯒꯗꯕ ꯅꯪꯅ ꯕꯨ ꯆꯨꯔꯦ ꯑꯃ ꯇꯧꯔꯦ ꯉꯥꯡ ꯍꯣ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯁꯛꯀꯁꯦ ꯏꯆꯨ ꯑꯃ ꯇꯥꯗ꯭ꯔꯦ ꯊꯕꯛꯁꯨ ꯇꯧꯕ ꯈꯣꯟꯊꯤꯁꯨ ꯆꯥꯕ ꯁꯦ ꯏꯃꯥ ꯑꯣꯏꯅ ꯇꯧꯍꯧꯔꯣ ꯑꯩ ꯊꯕꯛ ꯑꯃꯗꯤ ꯇꯧꯔꯣꯏ ꯍꯥꯏꯁꯤꯅꯤ ꯏꯃꯥꯗꯧꯅꯅꯦ ꯑꯃꯥꯡ ꯑꯁꯦꯡ ꯈꯥꯏ ꯂꯩꯔꯒ ꯀꯩꯗꯧꯗꯣꯏꯅꯣ ꯑꯗꯨ ꯐꯩꯌꯦꯒ ꯑꯗꯥ ꯐꯠꯇꯦꯒ ꯈꯔ ꯇꯧꯔꯤꯁꯦ ꯐꯔꯕꯅꯦ ꯊꯕꯛꯇꯣ ꯍꯣ ꯑꯩꯁꯨ ꯉꯝꯗ꯭ꯔꯦ ꯈꯨꯠꯁꯦ ꯂꯣꯏ ꯆꯨꯔꯦ 이빠암ꯗꯗꯤ ꯅꯣꯏꯒꯤ ꯁꯤꯒꯨꯝꯕ ꯆꯥꯛꯊꯣꯡ ꯐꯧꯁꯨꯁꯦ ꯇꯧꯖꯔꯛꯇꯦ ꯁꯛꯀꯁꯦ ꯂꯣꯏ ꯊꯤꯖꯤꯜꯂꯦ ꯁꯂꯥꯏ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦ ꯌꯨꯝꯂꯣꯝꯗ ꯆꯪꯉꯛꯏ ꯑꯗꯨꯒ ꯃꯥꯡꯒꯣꯜꯗ ꯇꯞꯅ ꯐꯝꯗꯩ ꯃꯀꯣꯛ ꯄꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯂꯝꯕꯤ ꯑꯌꯤꯡꯕꯤ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯁꯂꯥꯏ ꯃꯥꯒꯤ ꯃꯑꯣꯡꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯕ ꯋꯥꯈꯜꯅ ꯉꯥꯎꯗꯨꯅ ꯃꯤ ꯂꯩꯕ ꯐꯥꯎ ꯎꯗ꯭ꯔꯕ ꯃꯁꯥꯗ ꯂꯤꯟꯅ ꯆꯤꯛꯑ ꯐꯥꯎ ꯈꯪꯉꯔꯣꯏꯗꯕ ꯃꯑꯣꯡꯗꯅꯤ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯃꯤꯕ ꯐꯤꯕꯝ ꯑꯗꯣ ꯃꯃꯥꯅ ꯃꯁꯥꯗ ꯄꯥꯏꯗꯨꯅ ꯏꯃꯥꯒꯤ ꯁꯂꯥꯏ 이사부 ꯀꯩꯗꯧꯔꯒꯦ ꯂꯦꯡꯕ ꯉꯝꯗ꯭ꯔꯕ ꯅꯨꯡꯖꯥꯎ ꯆꯤꯡꯖꯥꯎ ꯎꯌꯨꯡꯒꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯤ ꯍꯥ ꯁꯦ 이마ꯗ 이사ꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯍꯥꯏꯌꯣ ꯆꯤꯟꯕꯥꯜ ꯈꯛ ꯂꯦꯡꯗꯨꯅ ꯈꯣꯟꯖꯦꯜ ꯅꯤꯛꯂꯞꯅ ꯍꯥꯏꯔꯛꯂꯝꯃꯤ 이마 이신 ꯈꯤꯇ ꯃꯧ ꯆꯠꯂꯣ 이신 ꯈꯤꯇ ꯄꯨꯔꯛꯎ 이마 ꯑꯩꯗꯤ 이루ꯖꯗ꯭ꯔꯤꯌꯦ ꯑꯗꯨꯅ 이sinꯗꯣ 이마 ꯑꯣꯏꯅ ꯄꯨꯊꯣꯛꯄꯤꯔꯣ ꯂꯨꯔꯣꯏꯌꯦ ꯃꯧ ꯅꯪꯀꯣ ꯅꯪ ꯁꯦ 이마 ꯄꯨꯔꯛꯀꯦ 이sinꯗꯨ ꯄꯦꯟꯅ ꯊꯛꯇꯨꯅ ꯁꯂꯥꯏ ꯑꯋꯥꯕ ꯈꯔ ꯀꯣꯛꯇꯨꯅ ꯑꯇꯣꯞꯄ ꯁꯪꯁꯥꯔ ꯑꯃꯗ ꯇꯤꯜꯂꯨꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯄꯣꯛꯅꯐꯝ ꯂꯝꯗꯝ ꯁꯪꯁꯥꯔ ꯑꯁꯤꯗ ꯍꯜꯂꯛꯄꯒ ꯃꯥꯟꯅꯔꯦ ꯃꯁꯥ ꯈꯪꯗ ꯍꯥꯏꯔꯛꯏ 이마 ꯅꯆꯥ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯦ ꯑꯩꯁꯦ ꯍꯤꯡꯉꯤꯔ ꯁꯤꯔ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯀꯩꯅꯣ ꯍꯥꯏꯔꯛꯑꯣ 이마ꯗ ꯑꯩꯅ ꯃꯤꯑꯣꯏ ꯈꯔ ꯐꯪꯗꯦ ꯍꯥꯏꯕꯗꯣ ꯃꯈꯣꯏ 8ꯂꯣꯝ ꯁꯤꯔꯒ ꯐꯪꯉꯦ ꯍꯥꯏ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯕ ꯄꯣꯠꯆꯩꯗꯨꯁꯨ ꯑꯃꯠꯇ ꯂꯧꯈꯠꯄ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯍꯣꯏ ꯐꯔꯦ ꯄꯣꯠꯆꯩꯗꯒꯤ ꯁꯦꯜꯗꯨ ꯃꯥꯡꯉꯁꯨ ꯄꯨꯈꯤꯕ ꯎ ꯃꯌꯥꯝꯗꯨꯁꯨ ꯃꯐꯝ ꯀꯔꯥꯏꯗ ꯃꯥꯡꯈꯤꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯃꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯕꯨ 이마ꯗ ꯀꯔꯝꯅ ꯇꯝꯁꯤꯒꯦ 이마 ꯍꯥꯏꯌꯨꯅꯦ ꯁꯦ 이마ꯗ 이sinꯗꯨ ꯀꯣꯛꯇ ꯈꯤꯇ ꯊꯥꯒꯦ ꯀꯣꯛꯁꯤꯗ ꯆꯥꯛ ꯍꯤꯟꯖꯥꯡꯒ ꯊꯣꯡꯉꯗꯤ ꯃꯨꯜꯂꯅꯤ 이마 ꯑꯩ ꯀꯣꯛ ꯁꯥꯕꯅ ꯌꯥꯗ꯭ꯔꯦ ꯃꯣꯏ ꯁꯤꯔꯤꯕ 8ꯇꯨꯒꯤ ꯁꯦꯜ ꯄꯤꯌꯣ ꯍꯥꯏꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯃꯥꯡꯈꯤꯕ ꯎ ꯑꯗꯨꯒꯤ ꯃꯃꯜꯁꯨ ꯎ ꯃꯄꯨꯅ ꯄꯤꯔꯛꯑꯣ ꯍꯥꯏꯔꯦ ꯄꯣꯠꯆꯩ ꯂꯧꯕꯗ ꯋꯥꯠꯄ ꯁꯦꯜꯗꯨꯁꯨ ꯄꯤꯔꯛꯑꯣ ꯍꯥꯏꯔꯦ ꯍꯧꯖꯤꯛ ꯃꯥꯡꯂꯤꯕ ꯄꯣꯠꯆꯩ ꯁꯦꯜꯁꯦ
ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯔꯨꯕꯅ ꯀꯅꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯂꯩꯇ꯭ꯔꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯏꯃꯥ ꯑꯩꯅ ꯄꯤꯗꯧꯔꯤꯕꯁꯦ ꯑꯁꯨꯛ ꯌꯥꯝꯕꯁꯦ ꯅꯆꯥ ꯀꯣꯛ ꯁꯥꯔꯤ ꯏꯃꯥ ꯅꯆꯥ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯑꯋꯥꯕ ꯑꯗꯨ ꯃꯦꯟꯁꯤꯟꯕꯤꯕ ꯑꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤ ꯏꯆꯥꯅ ꯋꯥꯅꯤ ꯍꯥ ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯃꯊꯥ ꯀꯔꯤꯒꯤ ꯁꯥꯗꯧꯔꯤꯕꯅꯣ ꯌꯦꯡꯉꯨ ꯂꯧꯐꯝ ꯈꯔ ꯊꯥꯗꯣꯛꯑꯁꯤ ꯑꯗꯨꯒ ꯀꯣꯟꯅꯗ꯭ꯔꯒꯅ ꯌꯨꯝꯐꯝ ꯑꯁꯦ ꯇꯪꯈꯥꯏ ꯑꯃ ꯊꯥꯗꯣꯛꯄ ꯇꯥꯔꯦꯗꯅ ꯍꯌꯦꯡ ꯉꯝꯃꯒ ꯑꯃꯨꯛ ꯂꯦꯞꯁꯤꯜꯂꯒ ꯂꯣꯏꯔꯦ ꯏꯃꯥ ꯑꯩ ꯃꯥꯜ ꯆꯥꯡꯗꯤ ꯀꯥꯏꯕ ꯄꯥꯝꯗꯦ ꯌꯨꯝꯐꯝ ꯇꯪꯈꯥꯏ ꯑꯃ ꯊꯥꯗꯣꯛꯄꯁꯨ ꯑꯩ ꯄꯥꯝꯗꯦ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯀꯣꯛ ꯁꯥꯟꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯣ ꯅꯨꯡꯗꯥꯡꯅꯤ ꯑꯌꯤꯡꯕꯤ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯤꯕ ꯆꯥꯛ ꯑꯗꯨꯁꯨ ꯊꯣꯡꯅꯤꯡꯗ ꯊꯣꯡꯉꯤꯕꯅꯤ ꯃꯁꯥꯒꯤ ꯋꯥꯈꯟꯗ ꯌꯨꯝꯂꯩꯃ ꯃꯀꯣꯛ ꯆꯤꯛꯇꯨꯅ ꯐꯃꯨꯡꯗ ꯂꯩ ꯇꯥꯛꯇ꯭ꯔꯦ ꯉꯁꯤꯗꯤ ꯃꯃꯧꯗ ꯑꯣ ꯂꯩꯇꯤꯌꯦ ꯁꯦꯜꯗꯣ ꯑꯣ ꯏꯄꯥꯝꯗ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯦꯗꯅ ꯄꯤꯈ꯭ꯔꯕ ꯁꯦꯜꯗꯨꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯂꯧ ꯍꯥꯏꯔꯤꯅꯣꯕ ꯍꯥ ꯅꯪꯅ ꯇꯞꯅ ꯏꯪꯅ ꯉꯥꯡꯕ ꯌꯥꯕꯁꯤꯗ ꯑꯗꯨ ꯀꯟꯅ ꯉꯥꯡꯉꯤꯗꯨ ꯀꯩꯒꯤꯅꯣ ꯍꯥ ꯅꯠꯇꯦꯕ ꯑꯗꯨ ꯌꯥꯝꯅ ꯌꯥꯝꯕ ꯁꯦꯜꯗꯨ ꯅꯪꯅ ꯀꯨꯁꯤꯔꯥꯁꯤ ꯇꯧꯔꯝꯃꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯄꯥꯝꯗ ꯄꯤꯒꯦ ꯍꯥꯏꯔꯁꯨ ꯅꯪ ꯑꯩꯉꯣꯟꯗ ꯇꯥꯛꯑꯝꯕꯗꯤ ꯌꯥꯏꯗꯅ ꯐꯔꯦ ꯁꯦꯜ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯁꯅꯥꯈꯩꯗꯨ ꯀꯥꯏꯔꯁꯤ ꯍꯌꯦꯡ ꯑꯩ ꯂꯩꯔꯒ ꯑꯃꯨꯛ ꯁꯥꯕꯤꯒꯦ ꯍꯦꯔ ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯪꯅ ꯁꯦꯜꯒꯤ ꯃꯊꯥ ꯁꯥꯔꯒ ꯑꯩꯒꯤ ꯁꯅꯥ ꯀꯥꯏꯒꯦꯒꯗꯤ ꯉꯝꯃꯣꯏ ꯑꯩ ꯉꯝꯃꯣꯏꯀꯣ ꯐꯖꯈ꯭ꯔꯕ ꯑꯩꯒꯤ ꯁꯛꯁꯦ ꯁꯅꯥ ꯂꯤꯛꯀꯣꯟꯁꯤꯅ ꯇꯥꯡꯖꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯉꯥꯜ ꯄꯤꯔꯤꯕꯁꯦ ꯀꯥꯏꯊꯣꯛꯑꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯑꯗꯨꯒ ꯃꯤꯒꯤ ꯃꯃꯥꯡꯗꯁꯨ ꯁꯅꯥ ꯂꯤꯛꯁꯤꯗꯅ ꯑꯩ ꯂꯩꯕ ꯉꯝꯃꯣꯏ ꯆꯥꯛ ꯊꯣꯡꯕꯒꯤ ꯈꯔꯒ ꯇꯟꯕꯅꯦ ꯅꯨꯄꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯇꯥꯅꯤꯡꯗꯦ ꯊꯥꯎꯁꯤꯁꯨ ꯁꯥꯔ ꯃꯥꯜꯂꯤ ꯇꯧꯔꯤꯁꯦ ꯆꯪꯈ꯭ꯔ ꯆꯠꯂꯣ ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯁꯧ ꯂꯥꯡꯅ ꯇꯧꯕꯗ ꯉꯥ ꯑꯗꯨ ꯊꯥꯎꯗ ꯊꯥꯗꯕꯗ ꯎꯀꯥꯕꯤ ꯑꯗꯨ ꯍꯥꯠꯍꯧꯗꯕꯅ ꯑꯁꯥꯕ ꯊꯥꯎꯗ ꯊꯥꯗꯕꯗ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉꯛꯄ ꯑꯗꯨꯗ ꯑꯌꯤꯡꯕꯤꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯑꯁꯥꯕ ꯊꯥꯎꯅ ꯆꯣꯡꯂꯝꯃꯤ ꯈꯔ ꯁꯥꯊꯤꯅ ꯍꯦꯛꯇ ꯑꯌꯤꯡꯕꯤ ꯑꯗꯨ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯑꯣꯏꯃ ꯑꯩ ꯁꯤꯔꯦ ꯑꯁ ꯑꯣꯏꯑꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯉꯥꯡꯅꯔꯤꯀꯥꯟꯗ ꯉꯥ ꯍꯥꯠꯄꯒ ꯂꯣꯏꯅ ꯀꯥꯎꯔꯦ ꯑయ్ꯌꯣ ꯁꯥꯕꯅ ꯁꯤꯔꯦ ꯃꯅꯦꯝ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯛꯇꯨꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯍꯥ ꯅꯪꯅ ꯂꯥꯎꯔꯤꯗꯤ ꯀꯩꯗꯧꯔꯒꯦ ꯍꯩꯃ ꯊꯥꯎ ꯑꯁꯥꯕꯅ ꯄꯣꯛꯑꯕ ꯃꯥꯜꯂꯤꯅꯦ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯆꯠꯂꯣ ꯅꯪꯒꯤ ꯀꯥꯗ ꯀꯔꯤꯅꯣ ꯈꯤꯇ ꯇꯧꯔꯨꯁꯨ ꯆꯠꯂꯣ ꯑꯁ ꯌꯥꯗ꯭ꯔꯦꯅꯦ ꯃꯃꯥꯏꯁꯦ ꯑꯌꯤꯡꯕꯤ ꯁꯥꯕꯅ ꯉꯥꯎꯔꯝꯃꯤ ꯃꯄꯨꯔꯣꯏꯕ ꯃꯥꯁꯨ ꯃꯊꯥ ꯁꯥꯕꯒꯤ ꯂꯣꯏꯅꯕꯤꯗ ꯍꯟꯅ ꯌꯦꯡꯉꯨꯗ꯭ꯔꯦ ꯑꯌꯨꯛꯅꯤ ꯑꯌꯤꯡꯕꯤ ꯁꯛꯌꯦꯟ ꯃꯤꯡꯁꯦꯜ ꯌꯦꯡꯂꯨꯕꯗ ꯈꯪꯂꯥꯎ ꯂꯥꯎꯔꯛꯏ ꯏꯃꯥ ꯀꯩꯅꯣ ꯇꯧꯔꯝꯃꯤꯁꯤꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯃꯥꯏꯁꯦ ꯂꯣꯏ ꯉꯥꯡ ꯂꯩꯔꯝꯃꯦ ꯏꯃꯥ ꯅꯆꯥ ꯂꯣꯏꯔꯦ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯏꯃꯧ ꯄꯨꯔꯅꯤꯃꯥꯒꯤ ꯊꯥꯖ ꯃꯥꯟꯕꯤꯁꯤꯗꯤ ꯊꯥꯁꯤꯒꯤ ꯚꯨꯠ ꯃꯥꯜꯂꯦꯗꯅ ꯀꯔꯤꯅꯣ ꯀꯃꯥꯏ ꯇꯧꯅꯤ ꯁꯤꯗꯤ ꯂꯣꯏꯅ ꯏꯁꯤꯡ ꯍꯥꯠꯂꯦ ꯄꯨꯡꯉꯥꯡꯂꯦ ꯑꯩꯒꯤ ꯏꯃꯧ ꯐꯖꯕꯤꯁꯤꯗꯤ ꯑꯊꯤꯕꯤ ꯑꯣꯜꯂꯦꯅꯦ ꯇꯧꯔꯤꯕꯁꯤꯗꯤ ꯀꯞꯀꯅꯨꯁꯦ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯏꯃꯧ ꯊꯤꯕ ꯌꯥꯕ ꯅꯠꯇꯦ ꯂꯝꯕꯤꯗ ꯃꯅꯤ ꯃꯃꯧ ꯑꯗꯨ ꯂꯥꯛꯏ ꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯑꯌꯤꯡꯕꯤ ꯃꯃꯥꯏ ꯑꯗꯨ ꯈꯨꯝꯗꯨꯅ ꯂꯥꯛꯏ ꯃꯤꯅ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯌꯤꯡꯕꯤ ꯃꯥꯗꯣ ꯐꯖꯕꯤꯅꯤ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯀꯥꯕꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅ ꯃꯥꯒꯤ ꯐꯤꯕꯝ ꯑꯗꯣ ꯃꯤ ꯎꯈ꯭ꯔꯕꯗꯤ ꯅꯣꯛꯅꯈꯤꯅꯤ ꯍꯥꯏꯅ ꯄꯥꯈꯠꯂꯤ ꯑꯗꯨꯒ ꯃꯅꯦ ꯃꯥꯁꯨ ꯃꯁꯛ ꯐꯖꯕꯗ ꯉꯥꯎꯕꯅꯤꯅ ꯃꯃꯧꯅ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ ꯍꯥꯏꯅ ꯄꯥꯈꯠꯆꯩ ꯅꯃꯥꯏꯗꯨ ꯈꯨꯝꯃꯨꯅꯍꯦ ꯃꯤꯅ ꯎꯈꯤꯕ ꯇꯥꯔꯦ ꯌꯧꯗꯧꯔꯦ ꯑꯩꯒꯤ ꯏꯃꯧ ꯑꯌꯤꯡꯕꯤꯁꯤꯗꯤ ꯑꯁꯥꯕꯤ ꯑꯣꯜꯂꯦ ꯇꯧꯔꯤꯁꯦ ꯅꯪꯕꯣ ꯈꯤꯠꯇ ꯍꯟꯅ ꯇꯨꯟꯅ ꯌꯦꯡꯉꯒ ꯇꯧꯕ ꯌꯥꯗ꯭ꯔꯣ ꯐꯖꯔꯦ ꯅꯃꯥꯏꯗꯣ ꯉꯥꯡꯁꯛ ꯉꯥꯡꯉꯦ ꯏꯁꯤꯡꯁꯨ ꯍꯥꯜꯂꯦ ꯃꯤꯅ ꯎꯈꯤ ꯂꯥꯛꯈꯤꯅꯤꯀꯣ ꯌꯧꯗꯦꯍꯦ ꯂꯝꯕꯤꯁꯤꯁꯨ ꯏꯃꯥ ꯑꯩ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯃꯥꯏꯕꯅ ꯄꯤꯔꯛꯄ ꯍꯤꯗꯥꯛ ꯇꯩꯔꯒ ꯑꯩ ꯑꯃꯨꯛ ꯍꯥꯟꯅꯗꯧꯅ ꯐꯖꯔꯛꯈꯤꯗ꯭ꯔꯣ ꯗꯥꯛꯐꯝ ꯂꯩꯍꯧꯒꯗ꯭ꯔꯕ ꯃꯥꯏ ꯑꯁꯤꯗ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦ ꯑꯗꯨꯝꯅ ꯃꯥꯏꯕꯗ ꯌꯦꯡꯂꯝꯃꯤ ꯃꯥꯏꯕ ꯃꯥꯁꯨ ꯃꯤ ꯃꯌꯥꯝ ꯂꯥꯌꯦꯡꯕꯗ ꯏꯉꯥꯎ ꯉꯥꯎꯗꯨꯅ ꯃꯩꯅ ꯄꯣꯛꯄꯒꯤ ꯍꯤꯗꯥꯛ ꯄꯤꯔꯛꯀꯗꯕꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯣꯏꯅ ꯄꯤꯔꯛꯂꯤ ꯑꯗꯨ ꯇꯩꯔꯨꯕꯗꯒꯤ ꯑꯌꯤꯡꯕꯤ ꯃꯃꯥꯏ ꯑꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯐꯨꯒ꯭ꯔꯤ ꯊꯨꯡꯉꯝꯃꯤ ꯃꯃꯧ ꯑꯃꯗꯤ ꯃꯆꯥꯒꯤ ꯑꯋꯥꯕ ꯃꯥꯏꯊꯣꯡ ꯎꯕꯗ ꯌꯨꯝꯂꯩꯃ ꯈꯪꯍꯧꯗꯅ ꯅꯥꯔꯝꯃꯤ ꯅꯥꯔꯛꯑꯕꯗ ꯀꯟꯅ ꯏꯟꯊꯣꯛꯈ꯭ꯔꯕꯤ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯨꯡꯗꯥꯡꯅꯤ ꯏꯃꯥ ꯆꯥꯛꯁꯤ ꯈꯔ ꯆꯥꯁꯤꯟꯁꯦ ꯏꯃꯥꯒꯤ ꯁꯂꯥꯏ ꯅꯆꯦꯗꯨꯕꯨ ꯅꯃꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯝꯒꯗ꯭ꯔꯅꯦ ꯀꯨꯏꯔꯦ ꯏꯆꯥꯗꯨ ꯎꯗꯕ ꯏꯌꯥ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯏꯆꯥ ꯂꯧꯈꯠꯄꯤꯗꯦ ꯅꯣꯡꯃꯗ ꯀꯩꯗꯧꯔꯦꯁꯨ ꯌꯦꯡꯕꯤꯗꯦ ꯏꯆꯥꯗꯣ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯝꯒꯅꯤꯀꯣ
ꯑꯩꯁꯨ ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯔꯤꯅꯦ ꯏꯃꯥ ꯏꯆꯦꯗꯣ ꯀꯨꯏꯔꯦ ꯎꯗꯕ ꯏꯃꯥꯒꯤ ꯑꯌꯥꯕ ꯉꯥꯏꯔꯤꯕꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯑꯔꯩ ꯂꯩꯇ ꯇꯥꯟꯅꯗꯨꯅ ꯑꯩ ꯂꯩꯅꯤꯡꯉꯦ ꯏꯆꯦꯗꯣ ꯀꯅꯥ ꯂꯩꯇꯕꯒꯨꯝ ꯂꯩꯔꯝꯒꯅꯤ ꯏꯃꯥ ꯉꯁꯤꯗꯤ ꯈꯪꯉꯦ ꯃꯤꯑꯣꯏꯕꯒꯤ ꯁꯛꯁꯤꯅ ꯃꯤꯒꯤ ꯃꯒꯨꯟ ꯂꯦꯞꯄ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯛ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯁꯦꯝꯕꯅꯤ ꯑꯃꯨꯛꯀꯤ ꯂꯥꯏꯊꯨꯡꯗ ꯃꯥꯡꯉꯤ ꯁꯛꯁꯤꯗꯤ ꯏꯃꯥ ꯃꯁꯛ ꯐꯖꯕꯤ ꯑꯊꯤꯕ ꯍꯥꯏꯕ ꯑꯃꯨꯛ ꯈꯥꯏꯔꯔꯣꯏ ꯆꯞ ꯃꯥꯟꯅꯩ ꯃꯁꯛ ꯐꯖꯕꯗ ꯌꯥꯎꯗꯕ ꯃꯒꯨꯟ ꯐꯖꯗꯕ ꯃꯤꯗꯅ ꯍꯦꯟꯅ ꯌꯥꯎꯏ ꯌꯦꯡꯉꯨ ꯏꯌꯥꯗꯨꯅ ꯐꯕꯒꯤ ꯃꯃꯥ ꯑꯩꯅ ꯂꯧꯈꯠꯇ꯭ꯔꯕꯁꯨ ꯏꯆꯥꯗꯣ आदा नुंगाइना लेरिबनी इमाना सीद्रिकांदा इसा निंगोलबु युम असिदा चंगकपगी अयाबा अदो इमा पिरमगे वाखल याउदबी नमाना असुमना थोखनबनी मतम खरा हौग्रे मसा निंगोलबु लौखटपगी पाव हाइख्रे मतम कोइनदगी मपाम लमदम तबु येंगबदा वाजरबी फजबी लेपलरेदो मपाम लमदम लमनुंगसिदा हराव मंदना ममितगी मपीसु तारकले इमा इमा नसा लाइए तारे तारे इमा तारे इसा लाकने हाइबदा इमा ngамद्रबसु ngамदना इसाबु खौरांना ngaइरमलिबने करिगी मिलुदगी पिरांग सिन्थरी हा करिगी सुमांगदुदा लेपतुना लेरि चंगो इमुंगदा युमसे इसागिसु सरुप याउरिये इमा नचाना थबुंग कयानो अहिना ngaइजरकपा इपाम लमदम लमनुंगसिदा खोंदाबा फंगदबा नुमित्तो फलेम इमा अपोकपिगी सक्तम उदना लोइरदरा खल्लुबा पुंसीसे ngasi इमाबु उबा फंगजरे कैदोरगे इमा से याम सोंजिनदुई कुसु कुमेन इथोक थोकते इमाबु इसा ngамद्रब्रो हा इसा लाकनी हाइबदा इमा नाबा फरे इमा की मुथिया कैदौरे नंगना लेपतुना लेरिबदिया इमुंग चंगसिलाओने इया नंगबो इमा इयानाने दि युमदा हनख्रदे अइदि चंगबै गाय इमा होय इसेन होय फजबा मयामगी मनाकदा चंगबै गायदा इमा ना मुथियना अइ चंगबदा ngakani आइबो इगावबु कावे लापतकना इमाबु नयाना पुनिमजरी हाइमा थीदा अंगावबसिदिया करिगी संगबा यारिदौरिबनो हा चंगा उन्या इयाना संगबगी अयाबा पीरबनिको तांजाददा अयिंबी थोगले अयिंबी उबदा मुथी खंप्रे खंगी अयिंबी हेक उबदा नोंग सुबगी लेखोमना चबित चबित लाउबगु चफोट चफोट ममाइदो फिबम अमा ताद्रे थंबालगुमना थोथोट लाउरबी माइथोंगदो लोइरे अमुक तोइबा ए अयिंगोंदगी खरा हेंजिलेना सिदे अइ थीना लेरिसिदगी अयिंगोंदगी हेंबी अमा लेरमे खंगदुं खंगे हेरा अयिंगोंदगी थीबम लेरिसिबु अयिंबी मासु मनेमना नादुना लेरबदा वखल हाइफेtti तारबनी ममाइना थिजिलकलबदा मके मासु सेमनिंद्रबनी अदुना माइपुना युम्बुरेंबी अमगी थबक तौबदा पुकनिंग चंगबा हेंजिलाअबनी कइनो इनम्मगी नुपासिना अयिंगोंदा असोकमुना येंगिसे अहि उबदा कीरबजाना इनमा चंगओ ngasi di ai sirabasu yare isa ningol bu uba phangbada yengoi miyoi ba marakta masak thiba phajaba haina khairuba aise apang tare saktai di pukjel sengba minung silaibana helamme miyoi bagi magun haibasidi sakta leiramdre imauna sigumba phibamda leirabasu imau bu nungsibadi chang tade nungbu nungsirabadi sakta leiramdre ngasi ai masak fajabi emou kire sak haibasidi laithok amukta loi thamoi fajabadi kanana su loi hanba ngamde sak haibasidi taibang mapuna sembirakpa oirame saktagi henbadi magun leiba oirame lao emou amadi isabu konge lao mamauna ima ngasidi namau aisu khangi sak fazai haina napal karuba saktabu fajaninguba yumburenbi ama oibagi thabak tawni khangdaba ipuroibada kari bebar utkani khangmuda inyem kirudaba amadi
ꯅꯥꯄꯜ ꯃꯥꯇꯕꯨ ꯀꯥꯔꯨꯕꯅ ꯉꯁꯤ ꯑꯩꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯣꯏꯔꯛꯄꯅꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯌꯨꯝꯒꯤ ꯊꯕꯛ ꯅꯤꯌꯝ ꯆꯨꯝꯅ ꯇꯧꯗ꯭ꯔꯕꯗꯤ ꯏꯃꯨꯡ ꯑꯗꯣ ꯅꯨꯡꯉꯥꯏ ꯐꯪꯗꯦ ꯂꯥꯏꯔ ꯇꯥꯜꯂꯤ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯑꯩ ꯈꯪꯉꯦ ꯏꯃꯥ ꯏꯃꯧꯁꯨ ꯅꯨꯡꯁꯤ ꯏꯆꯥꯁꯨ ꯅꯨꯡꯁꯤ ꯏꯌꯥꯁꯨ ꯅꯨꯡꯁꯤ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯑꯊꯤꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯊꯃꯣꯏꯗ ꯁꯦꯡꯂꯒ ꯂꯣꯏꯔꯦ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ ꯏꯌꯥ ꯐꯕꯅ ꯏꯆꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯅꯤ ꯉꯁꯤꯗꯒꯤꯗꯤ ꯏꯃꯥ ꯃꯁꯛ ꯊꯤꯕ ꯊꯤꯗꯕ ꯈꯥꯏꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯅꯦꯝ ꯑꯩ ꯄꯦꯜꯂꯦ ꯏꯃꯧꯅ ꯋꯥꯈꯜ ꯂꯥꯛꯄꯗ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯀꯦꯗ ꯁꯦꯝꯃꯒ ꯂꯩꯕ ꯌꯥꯗꯦꯗꯣ ꯏꯃꯨꯡꯒꯤ ꯀꯨꯞꯅꯣꯝꯁꯨ ꯈꯪꯉꯨꯀꯣ ꯃꯧ ꯑꯣꯏꯔꯕꯗꯤ ꯐꯖꯔꯤꯕ ꯁꯛꯇꯒꯤ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯅꯤꯌꯝ ꯈꯪꯂꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯖꯕ ꯍꯦꯟꯒꯠꯀꯗꯧꯔꯤꯕꯅꯤ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ 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 ꯑꯁꯨꯝꯅ ꯌꯨꯝꯂꯩꯃ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯆꯥ ꯃꯃꯧꯕꯨ ꯀꯣꯟꯗꯨꯅ ꯂꯩꯈꯤ ꯃꯃꯧ ꯃꯥꯅ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯊꯧꯒꯥꯏ ꯂꯧꯔꯛꯄꯗꯒꯤ ꯋꯥꯔꯨꯔꯕꯗꯣ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯛꯈꯤ ꯁꯛꯇꯝ ꯍꯥꯏꯕꯁꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯈꯨꯁꯦꯝꯅꯤ ꯐꯖꯔꯤꯕ ꯁꯛꯇꯝ ꯑꯗꯨꯗꯤ ꯂꯥꯏꯊꯣꯛ ꯑꯃꯗ ꯂꯣꯏꯕ ꯌꯥꯏ ꯃꯤꯑꯣꯏꯕꯒꯤ ꯃꯒꯨꯟ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯅꯁꯨ ꯃꯨꯊꯠꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯃꯤꯕꯨ ꯃꯁꯛ ꯊꯤ ꯐꯖꯩꯌꯦꯅ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯤꯒꯅꯨ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ ꯅꯨꯡꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯂꯣꯏꯅ ꯐꯖꯩ ꯁꯛ ꯐꯖꯕꯒꯤꯁꯨ ꯀꯥꯟꯅꯩ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯅꯥꯄꯜ ꯀꯥꯕꯗꯤ ꯐꯠꯇꯦ ꯀꯥ ꯍꯦꯟꯅ ꯅꯥꯄꯜ ꯃꯥꯅ ꯀꯥꯕꯅ ꯑꯌꯤꯡꯕꯤ ꯄꯨꯔꯅꯤꯃꯥꯒꯨꯝ ꯐꯖꯔꯝꯕ ꯃꯥꯏꯊꯣꯡꯗ ꯗꯥꯛꯐꯝ ꯂꯩꯈꯤ